ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯏꯃꯥꯇꯣꯟꯒꯤ ꯃꯃꯧ ꯍꯣꯒꯥꯏꯕꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯂꯤꯂꯤ ꯁꯂꯥꯝ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯄꯨꯔꯅꯤꯃꯥ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯏꯔꯨ ꯃꯥꯏꯊꯖꯕ ꯂꯣꯏꯔꯒ ꯂꯥꯏ ꯗꯨꯛ ꯊꯥꯎꯃꯩ ꯊꯥꯂꯝꯃꯤ꯫ ꯃꯄꯨꯔꯣꯏꯕ ꯆꯥꯎꯊꯣꯏ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗ ꯃꯐꯤ ꯃꯔꯣꯜ ꯑꯗꯨ ꯌꯥꯝꯅ ꯅꯥꯟꯅ ꯊꯣꯛꯂꯛꯏ꯫ ꯇꯥꯃꯣ, ꯊꯕꯛ ꯆꯠꯊꯣꯛꯄꯤꯗꯣꯔꯕ꯭ꯔꯣ? ꯆꯥꯛ ꯂꯣꯏꯔꯕꯅꯤ, ꯆꯥꯛ ꯆꯥꯊꯣꯛꯄꯤꯈ꯭ꯔꯣ꯫ ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯈꯣ ꯍꯥꯏꯕꯅꯣ? ꯑꯩ ꯅꯪꯅ ꯊꯣꯡꯕ ꯆꯥꯛ ꯑꯗꯨ ꯆꯥꯕ ꯌꯥꯗꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯅꯪꯒꯤ ꯆꯥꯛ ꯏꯟꯁꯥꯡ ꯑꯗꯨꯗꯤꯅꯦ, ꯍꯧꯗꯣꯡꯅ ꯊꯥꯛꯄ ꯐꯥꯎꯕ ꯆꯥꯎ ꯍꯥꯏꯕ ꯌꯥꯔꯣꯏ꯫ ꯇꯥꯃꯣ, ꯑꯩꯁꯨ ꯍꯥꯎꯅꯅꯕ ꯍꯥꯏꯗꯨꯅ ꯐꯖꯅ ꯊꯣꯡꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯇꯥꯃꯣꯅ ꯆꯥꯕ ꯌꯥꯗꯦ ꯍꯥꯏꯔꯤꯕꯁꯦ ꯀꯔꯤꯗꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ꯫ ꯌꯨꯝꯁꯤꯗ ꯇꯥꯃꯣꯅ ꯆꯥꯛ ꯆꯥꯔꯛꯇ꯭ꯔꯤꯕꯁꯦ ꯀꯨꯏꯔꯛꯂꯤ꯫ ꯇꯥꯃꯣ, ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯆꯥꯕꯤꯈꯨꯑꯣ꯫ ꯍꯥꯏ, ꯅꯪ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯍꯥꯏꯁꯦ ꯀꯔꯤ ꯑꯣꯏꯅ ꯇꯥꯒꯦ? ꯍꯥ? ꯑꯩ ꯅꯪꯅ ꯊꯣꯡꯕ ꯆꯥꯛ ꯏꯟꯁꯥꯡ ꯑꯗꯣ ꯁꯨꯛꯆꯥ ꯍꯦꯛ ꯆꯥꯅꯤꯡꯗꯦ꯫ ꯑꯩꯒꯤ ꯆꯥꯛ ꯆꯥꯐꯝ ꯋꯥꯠꯇꯦ꯫ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯅ ꯊꯣꯡ ꯊꯥꯛꯄ ꯍꯩꯕꯤ ꯑꯃꯒꯤ ꯃꯅꯥꯛꯇꯅꯤ ꯑꯩꯅ ꯅꯨꯡꯇꯤꯒꯤ ꯆꯥꯔꯤꯕꯁꯦ꯫ ꯅꯪꯅ ꯊꯣꯡꯕꯒ ꯑꯩ ꯑꯝꯇ ꯆꯥꯅꯤꯡꯗꯦ꯫ ꯑꯩꯅ ꯊꯕꯛ ꯆꯠꯊꯣꯛꯑꯝꯗꯥꯏꯗꯅꯦ, ꯅꯪꯅ ꯈꯣꯏꯗꯧꯁꯦ ꯍꯦꯛꯇ ꯁꯥꯎꯒꯠꯍꯜꯂꯦ꯫ ꯃꯁꯤꯅ ꯗꯥꯎ ꯊꯨꯝꯒ ꯑꯝꯇ ꯌꯥꯗ꯭ꯔꯤꯕꯅꯤ꯫ ꯅꯪ ꯍꯌꯦꯡꯈꯩꯗꯤꯅꯦ, ꯑꯩꯅ ꯊꯕꯛ ꯆꯠꯂꯝꯗꯥꯏ ꯃꯇꯝꯗ ꯑꯩꯒꯤ ꯃꯤꯠꯇ ꯎꯍꯟꯕ ꯌꯥꯔꯣꯏ꯫ ꯎꯍꯜꯂꯕꯗꯤ ꯅꯪ ꯅꯄꯥꯝ ꯌꯧꯅꯤ ꯈꯪꯉꯨ꯫ ꯍꯥꯏ, ꯀꯩꯗꯧꯔꯦ ꯍꯥ? ꯆꯥꯎꯊꯣꯏꯅ ꯌꯥꯝꯅ ꯁꯥꯎꯅ ꯆꯠꯈ꯭ꯔꯤꯕꯁꯤꯕꯣ? ꯅꯪꯅ ꯍꯧꯕ ꯑꯣꯏꯔꯝꯒꯅꯤꯅꯦ ꯏꯕꯦꯝꯃ꯫ ꯅꯪꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯅꯃꯥꯏ ꯀꯟꯈ꯭ꯔꯦꯗꯀꯣ꯫ ꯑꯁꯨꯛ ꯊꯤꯅ ꯉꯥꯡꯉ ꯆꯩꯔ ꯐꯥꯎꯕꯗ ꯅꯄꯥꯝꯗ ꯁꯨꯡꯆꯠ ꯍꯦꯛ ꯆꯠꯂꯨ ꯌꯥꯗꯦ꯫ ꯏꯀꯥꯏ ꯈꯪꯗꯕꯒꯤ ꯍꯤꯗꯥꯛ ꯂꯩꯇꯦ ꯍꯥꯏꯕꯗꯨꯅꯤꯅꯦ꯫ ꯅꯪꯅ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯄꯗꯒꯤꯗꯤ ꯏꯆꯥꯅꯨꯄꯥꯁꯦ ꯌꯨꯝꯗꯒ ꯑꯝꯇ ꯂꯩꯐꯝ ꯈꯪꯗ꯭ꯔꯕꯅꯤ꯫ ꯅꯪꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁꯥꯒꯩ ꯑꯁꯤꯕꯨ ꯃꯨꯠꯍꯟꯈꯤꯕꯗꯤ ꯌꯥꯔꯣꯏ꯫ ꯑꯩꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯇꯤꯛ ꯆꯥꯕꯤ ꯏꯃꯧ ꯅꯨꯄꯤ ꯑꯃ ꯊꯤꯒꯅꯤ꯫ ꯏꯃꯥ, ꯑꯩꯁꯨ ꯌꯨꯝ ꯑꯁꯤꯒꯤ ꯃꯧ ꯑꯣꯏꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯩꯁꯨ ꯏꯆꯥꯅꯨꯄꯥ ꯑꯃꯠꯇꯕꯨ ꯐꯪꯖꯅꯕ ꯍꯥꯏꯗꯨꯅ ꯇꯥꯏꯕꯪ ꯃꯄꯨꯒꯤ ꯃꯐꯝꯗ ꯅꯤꯖꯔꯤ꯫ ꯃꯁꯤꯗꯤ ꯇꯥꯏꯕꯪ ꯃꯄꯨꯅ ꯇꯝꯕꯤꯔꯛꯄꯅꯤ꯫ ꯑꯩꯅ ꯏꯆꯥꯅꯨꯄꯤ ꯄꯣꯛꯂꯛꯄ ꯑꯁꯤꯕꯨ ꯑꯩꯒꯤ ꯏꯔꯥꯜ ꯀꯔꯤꯅꯣ? ꯅꯪꯅ ꯅꯆꯥꯅꯨꯄꯤ ꯉꯥꯛꯇ 2 ꯄꯣꯛꯏ, ꯅꯨꯄꯥꯗꯤ ꯑꯃꯠꯇ ꯐꯥꯎꯕ ꯐꯪꯗ꯭ꯔꯤꯕꯗꯣ ꯅꯪ ꯄꯥꯞ ꯆꯦꯜꯂꯕ ꯅꯨꯄꯤ ꯑꯃꯅꯤ꯫ ꯅꯪꯗꯤ ꯏꯁꯣꯔꯅ ꯏꯟꯊꯣꯛꯄꯤꯔꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯅꯪꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏꯁꯨ ꯂꯣꯏꯅ ꯗꯁꯥ ꯇꯥꯔꯛꯀꯅꯤ꯫ ꯑꯗꯨꯅ ꯅꯪ ꯆꯠꯄꯤꯈ꯭ꯔꯣ꯫ ꯑꯩ ꯏꯃꯧ ꯅꯨꯄꯤ, ꯁꯦꯟꯖꯥꯎ ꯄꯥꯏꯕꯤ ꯑꯃ ꯄꯨꯁꯤꯜꯂꯛꯅꯅꯕ ꯍꯥꯏꯅꯔꯨꯔꯕꯅꯤ꯫ ꯍꯥꯏ, ꯀꯔꯤꯅꯣꯅꯦ ꯅꯈꯣꯏꯅ ꯉꯥꯡꯅꯔꯤꯕ ꯃꯌꯥꯝ ꯑꯗꯨꯕꯣ? ꯃꯤꯠꯀꯣꯏ, ꯀꯩꯗꯧꯔꯦ ꯅꯪꯅ ꯑꯗꯨꯛ ꯀꯟꯅ ꯅꯃꯧ ꯅꯨꯄꯤꯗ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯨꯕꯣ ꯍꯥ? ꯀꯔꯤ ꯃꯔꯝꯒꯤꯅꯣ? ꯑꯐꯕ ꯋꯥꯈꯜꯂꯣꯟꯒꯤꯗꯤ ꯑꯃꯠꯇ ꯑꯣꯏꯔꯝꯂꯣꯏ꯫ ꯅꯈꯣꯏ ꯅꯃꯥ ꯅꯆꯥꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯁꯤ ꯀꯔꯤꯅꯣ? ꯌꯨꯝ ꯑꯁꯦ ꯅꯈꯣꯏ ꯑꯅꯤꯅ ꯆꯦꯟꯊꯒꯗꯧꯔꯕꯅꯤ꯫ ꯃꯣꯏ ꯕꯕꯥ, ꯑꯩꯈꯣꯏꯅ ꯀꯩꯗꯧꯗꯅ ꯆꯦꯟꯊꯒꯗꯧꯔꯤꯕꯅꯣ? ꯅꯪꯒꯤ ꯅꯃꯧ ꯅꯨꯄꯤ ꯑꯁꯤꯅꯅꯤ ꯆꯦꯟꯊꯒꯗꯧꯔꯤꯕꯁꯦ꯫ ꯁꯥꯒꯩ ꯑꯁꯦ ꯃꯥꯅ ꯃꯨꯠꯍꯟꯒꯗꯧꯔꯤ꯫ ꯃꯁꯤꯗꯕꯨ ꯌꯨꯝ ꯑꯁꯤ ꯏꯔꯥꯡ ꯊꯣꯛꯇꯅ ꯀꯗꯥꯏꯗ ꯊꯣꯛꯇꯣꯏꯅꯣ? ꯃꯣꯏ ꯕꯕꯥꯁꯨꯈꯔ ꯈꯟꯊꯕꯤꯌꯨ꯫ ꯏꯁꯨ ꯅꯨꯄꯥ ꯑꯃꯠꯇ ꯐꯪꯗ꯭ꯔꯤꯕꯁꯦ ꯅꯣꯡꯃꯇ ꯈꯟꯗꯦ꯫ ꯑꯗꯨꯒ ꯀꯩꯁꯨ ꯀꯥꯟꯅꯗꯕ ꯅꯃꯧ ꯅꯨꯄꯤ ꯑꯁꯤꯗ ꯀꯟꯈꯠꯇꯨꯅ ꯊꯝꯂꯒ ꯀꯔꯤ ꯀꯥꯟꯅꯒꯅꯤ? ꯉꯜꯂꯤꯉꯩ ꯑꯁꯤꯗ ꯏꯃꯧ ꯅꯨꯄꯤ ꯑꯃ ꯊꯤꯍꯧꯕꯅ ꯐꯩ꯫ ꯃꯤꯠꯀꯣꯏ, ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜ ꯌꯥꯎꯗꯕ ꯋꯥꯉꯥꯡ ꯑꯗꯨꯗꯅꯤ ꯑꯩꯅ ꯆꯩꯔꯤꯕꯗꯣ꯫ ꯅꯪꯁꯨ ꯅꯨꯄꯤꯅꯤ,ꯈꯔ ꯈꯟꯊꯕꯅ ꯐꯩ꯫ ꯑꯩꯅ ꯍꯥꯏꯗ꯭ꯔꯕꯁꯨ ꯅꯪꯅ ꯍꯦꯟꯅ ꯈꯪꯒꯗꯕꯅꯤ꯫ ꯑꯩꯒꯤ ꯁꯥꯒꯩ ꯀꯔꯤꯒꯤ ꯃꯨꯠꯀꯅꯤ? ꯑꯩꯒꯤ ꯏꯁꯨ ꯊꯣꯏꯕꯤ ꯁꯅꯥꯊꯣꯏ ꯂꯩꯔꯤ꯫ ꯃꯈꯣꯏꯅ ꯑꯩꯒꯤ ꯁꯥꯒꯩ ꯑꯁꯤꯒꯤ ꯃꯅꯤꯅꯤ꯫ ꯑꯩꯒꯤ ꯁꯥꯒꯩ ꯀꯔꯤꯗ ꯃꯨꯠꯀꯗꯧꯔꯤꯒꯦ? ꯃꯤꯠꯀꯣꯏ, ꯌꯨꯝ ꯑꯁꯦ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯕ ꯌꯨꯝ ꯑꯃ ꯑꯣꯏꯍꯟꯁꯤ꯫ ꯅꯪꯒ ꯅꯆꯥꯅꯨꯄꯥꯒꯅ ꯇꯧꯔꯤꯕ ꯂꯝꯆꯠ ꯑꯗꯣ ꯌꯥꯝ ꯊꯨꯅ ꯍꯣꯡꯗꯣꯛꯅꯕ ꯇꯧ꯫ ꯂꯩꯀꯥꯏ ꯑꯁꯤꯗ ꯅꯈꯣꯏ ꯑꯅꯤꯒꯤ ꯏꯁꯧꯇꯅ ꯅꯣꯡ ꯉꯥꯟꯕꯗꯒꯤ ꯄꯨꯡꯅꯤꯟ ꯅꯤꯜꯂꯕꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯅꯪ ꯃꯇꯨꯡ ꯃꯅꯥꯎ ꯑꯃꯨꯛ ꯍꯟꯅ ꯑꯩꯒꯤ ꯏꯃꯧꯗ ꯉꯥꯡꯕ ꯆꯩꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯑꯣ, ꯉꯥꯡꯍꯟꯅꯤꯡꯗ꯭ꯔꯒ ꯃꯄꯥꯝꯗ ꯆꯠꯍꯟꯈ꯭ꯔꯣ꯫ ꯑꯩꯈꯣꯏ ꯏꯃꯧ ꯅꯨꯄꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕꯤ ꯑꯃ ꯄꯨꯁꯜꯂꯛꯑꯅꯤ꯫ ꯍꯥꯏ, ꯃꯁꯤ ꯌꯥꯝꯅ ꯋꯥ ꯉꯥꯡꯕꯗ ꯍꯦꯜꯂꯦꯅꯦ꯫ ꯅꯣꯏ ꯅꯃꯥ ꯅꯆꯥ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯅꯨ꯫ ꯌꯨꯝ ꯑꯁꯦ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯜꯍꯧꯔꯒꯦ꯫ ꯏꯃꯧ ꯏꯕꯦꯝꯃ, ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ? ꯅꯄꯨꯛꯅꯤꯡ ꯁꯣꯟꯊꯒꯅꯨ꯫ ꯅꯀꯨ ꯂꯩꯔꯤꯕ ꯑꯁꯤꯗꯤ ꯀꯔꯤꯁꯨ ꯈꯟꯒꯅꯨ꯫ ꯅꯆꯥ 2ꯕꯨ ꯁꯦꯝꯕ ꯈꯜꯂꯨ꯫ ꯏꯁꯨ 2 ꯑꯁꯦ ꯑꯩꯒꯤ ꯁꯥꯒꯩ ꯑꯁꯤꯒꯤ ꯃꯅꯤꯅꯤ꯫ ꯑꯗꯨꯅ ꯃꯍꯩ ꯃꯁꯤꯡꯗ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯍꯟꯕꯗ ꯃꯃꯥ ꯅꯪꯒꯤ ꯆꯥꯎꯔꯕ ꯊꯧꯗꯥꯡꯅꯤ꯫ ꯏꯍꯦ, ꯑꯩꯗꯤ ꯋꯥ ꯉꯥꯡꯂꯤꯉꯩꯗ ꯍꯦꯛ ꯀꯥꯎꯕ ꯀꯥꯎꯔꯨꯔꯦ꯫ ꯑꯩꯅ ꯄꯨꯔꯛꯂꯤꯕ ꯂꯐꯣꯏ ꯑꯁꯦ ꯑꯌꯨꯛꯀꯤ ꯀꯩꯊꯦꯜ ꯀꯥꯔꯛꯄꯁꯤꯡꯅ ꯂꯐꯣꯏ ꯄꯨꯔꯛꯄꯗ ꯌꯥꯝꯅ ꯐꯖꯕ ꯑꯃ ꯌꯥꯎꯔꯝꯃꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯏꯁꯨ 2 ꯄꯤꯖꯅꯕꯒꯤ ꯍꯥꯏꯗꯨꯅ ꯂꯩꯔꯛꯄꯅꯤ꯫ ꯁꯦ ꯏꯕꯦꯝꯃ, ꯄꯨꯁꯤꯟꯈ꯭ꯔꯣ꯫ ꯅꯪꯁꯨꯅꯦ ꯅꯊꯧ ꯇꯧꯖꯔꯨꯔ ꯆꯠꯂꯣ꯫ ꯍꯣꯏ ꯄꯥꯕꯨꯡ, ꯆꯥꯛꯁꯨ ꯂꯣꯏꯖꯔꯦ꯫ ꯆꯥꯊꯣꯛꯄꯤꯅꯕ ꯇꯧꯕꯤꯔꯣ ꯄꯥꯕꯨꯡ꯫ ꯍꯣꯏ꯫ ꯄꯨꯔꯅꯤꯃꯥ,
ꯑꯊꯥꯞꯄ ꯈꯨꯡꯒꯪ ꯑꯃꯒꯤ ꯅꯤꯡꯉꯣꯜꯅꯤ꯫ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯅ ꯃꯥꯕꯨ ꯌꯣꯛꯄꯤꯔꯛꯄꯅꯤ ꯄꯨꯔꯅꯤꯃꯥꯕꯨ ꯆꯥꯎꯊꯣꯏꯅ ꯌꯥꯝꯅ ꯄꯥꯝꯅ ꯂꯧꯖꯔꯛꯈꯤ꯫ ꯃꯅꯦꯝꯄꯣꯛ ꯃꯤꯀꯣꯏꯅꯗꯤ ꯈꯨꯡꯒꯪ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯀꯌꯥ ꯄꯥꯝꯂꯝꯗꯦ ꯑꯗꯨꯕꯨ ꯆꯥꯎꯊꯣꯏꯅ ꯄꯨꯔꯅꯤꯃꯥꯒꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯟꯅꯗꯒꯤ ꯐꯩꯒꯥꯛ ꯐꯩꯅ ꯂꯦꯞꯄꯤꯔꯝꯕꯅꯤ꯫ ꯃꯤꯀꯣꯏꯅ ꯀꯔꯤꯃꯇ ꯍꯥꯏꯕ ꯉꯝꯂꯝꯗꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯄꯨꯔꯅꯤꯃꯥ ꯃꯆꯥꯅꯨꯄꯤ ꯉꯥꯛꯇ ꯑꯅꯤ ꯁꯨꯖꯜꯂꯛꯄ ꯑꯁꯤꯅ ꯅꯨꯄꯥ ꯄꯣꯛꯇꯦ ꯍꯥꯏꯗꯨꯅ ꯃꯤꯠꯀꯣꯏꯅ ꯆꯥꯎꯊꯣꯏꯗ ꯍꯨ ꯀꯌꯥ ꯑꯃ ꯀꯥꯝꯁꯤꯟꯕꯗꯒꯤ ꯆꯥꯎꯊꯣꯏꯒꯤ ꯂꯝꯆꯠ ꯑꯗꯨ ꯍꯣꯡꯂꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯆꯥꯎꯊꯣꯏ ꯑꯃꯗꯤ ꯃꯤꯠꯀꯣꯏꯅ ꯑꯣꯠꯄꯤꯔꯝꯃꯤ꯫ ꯃꯀꯨꯕꯣꯛ ꯕꯤꯔꯅ ꯌꯨꯝꯗ ꯂꯩꯔꯤꯉꯩꯗꯗꯤ ꯀꯔꯤꯁꯨ ꯊꯣꯏꯅ ꯉꯥꯡꯂꯝꯗꯦ ꯑꯗꯨꯕꯨ ꯂꯩꯇꯕ ꯃꯇꯝꯗ ꯌꯥꯝꯅ ꯊꯤꯅ ꯊꯤꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯃꯤꯠꯀꯣꯏ ꯂꯩꯀꯥꯏꯒꯤ ꯃꯤꯋꯥ ꯉꯥꯡꯅꯕꯤ ꯈꯔꯅ ꯃꯉꯣꯟꯗ ꯋꯥ ꯈꯔ ꯉꯥꯡꯁꯤꯟꯗꯨꯅ ꯊꯦꯝꯂꯒ ꯂꯦꯝꯖꯥ ꯆꯥꯅꯤꯡꯕꯤ ꯈꯔꯅ ꯏꯟꯁꯤꯟꯕ ꯂꯧꯔꯝꯃꯤ꯫ ꯅꯣꯡ ꯉꯥꯟꯕꯗꯒꯤ ꯃꯌꯨꯝꯒꯤ ꯃꯈꯥꯗ ꯂꯩꯅꯤ ꯍꯥꯏꯕ ꯈꯪꯂꯝꯗꯦ꯫ ꯃꯤꯠꯀꯣꯏ, ꯅꯈꯣꯏꯒꯤ ꯅꯃꯧ ꯅꯨꯄꯤ ꯄꯨꯔꯅꯤꯃꯥꯗꯨꯕꯨ ꯃꯆꯥꯅꯨꯄꯥ ꯑꯃꯠꯇ ꯐꯥꯎꯕ ꯐꯪꯗ꯭ꯔꯕꯗꯤ ꯅꯈꯣꯏꯒꯤ ꯁꯥꯒꯩ ꯑꯗꯨ ꯃꯨꯠꯄ ꯇꯥꯔꯦꯅꯦ꯫ ꯑꯗꯨꯅ ꯅꯨꯄꯤ ꯑꯃ ꯉꯜꯂꯤꯉꯩ ꯑꯁꯤꯗ ꯊꯤꯍꯧꯕꯅ ꯐꯔꯣꯏꯗ꯭ꯔꯣ? ꯃꯗꯨꯒꯤ ꯈꯟꯕꯗ ꯑꯩꯁꯦ ꯉꯥꯏꯍꯥꯛꯇ ꯐꯥꯎꯕ ꯄꯣꯊꯥꯕ ꯉꯝꯗ꯭ꯔꯕꯅꯤ꯫ ꯑꯩ ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅ ꯅꯨꯄꯤ ꯑꯐꯕ ꯑꯃ ꯀꯟꯅ ꯊꯤꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯐꯪꯕꯨ ꯐꯪꯉꯕꯣ? ꯐꯪꯗ꯭ꯔꯒꯅ ꯑꯩꯒꯤ ꯏꯕꯨꯡꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯂꯩꯌꯦ, ꯌꯥꯝꯅ ꯐꯈ꯭ꯔꯕꯖꯥꯠꯅꯤ꯫ ꯏꯕꯨꯡꯗꯨꯁꯨ ꯃꯔꯜ ꯃꯊꯨꯝꯅ ꯆꯤꯡꯃꯨꯛ ꯋꯥꯡꯅ ꯄꯩꯔꯒ ꯂꯩ꯫ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯁꯨ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕꯗ ꯃꯆꯨ ꯇꯥꯈ꯭ꯔꯕꯖꯥꯠꯅꯤ, ꯋꯥꯉꯥꯡ ꯁꯉꯥꯡꯗꯒꯤ ꯅꯨꯡꯁꯤꯈ꯭ꯔꯕ꯫ ꯑꯗꯨꯗꯤ ꯌꯥꯝ ꯐꯔꯤꯅꯦ ꯏꯕꯦꯂꯦ, ꯅꯪꯒꯤ ꯅꯕꯨꯡꯒꯤ ꯃꯆꯥꯗꯣ ꯍꯥꯏꯅꯕ ꯑꯃꯨꯛꯇ ꯆꯠꯃꯤꯟꯅꯔꯨꯁꯤ꯫ ꯃꯤꯠꯀꯣꯏ, ꯑꯩꯒꯤ ꯏꯕꯨꯡꯅ ꯅꯆꯥꯅꯨꯄꯥꯗꯣ ꯅꯨꯄꯤ ꯊꯤꯔꯦ ꯈꯪꯂꯕꯗꯤ ꯃꯆꯥꯅꯨꯄꯤ ꯊꯥꯖꯧ ꯍꯥꯏꯕ ꯌꯥꯔꯣꯏ꯫ ꯅꯪꯅ ꯂꯧꯗꯕ ꯌꯥꯗꯦ ꯍꯥꯏꯔꯗꯤ ꯅꯌꯨꯝꯗ ꯂꯩꯔꯤꯕ ꯅꯃꯧ ꯅꯨꯄꯤ ꯄꯨꯔꯅꯤꯃꯥꯗꯣ ꯍꯥꯟꯅ ꯃꯄꯥꯝꯗ ꯊꯥꯈꯣ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯌꯥꯔꯦ꯫ ꯑꯩꯁꯨ ꯍꯥꯟꯅꯗꯒꯤ ꯇꯥꯟꯊꯣꯛꯅꯤꯡꯂꯤꯕꯅꯤ, ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯅꯨꯄꯥꯅ ꯄꯨꯔꯅꯤꯃꯥꯒꯤ ꯃꯤꯆꯪꯗ ꯂꯩꯕ ꯑꯁꯤꯗ ꯄꯥꯛꯅ ꯉꯝꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯃꯔ ꯇꯧꯗꯨꯅ ꯇꯥꯟꯊꯣꯛꯇꯕꯗꯤ ꯌꯥꯗꯦ꯫ ꯅꯪꯅ ꯍꯥꯟꯅꯗꯒꯤ ꯅꯃꯧ ꯅꯨꯄꯤꯗ ꯑꯣꯠꯄꯗꯒꯤ ꯉꯁꯤꯗꯒꯤꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯣꯠꯄ ꯍꯧꯔꯣ, ꯃꯔꯥꯏꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯆꯠꯆꯈ꯭ꯔꯅꯤ꯫ ꯃꯥꯅ ꯌꯨꯝꯁꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯕ ꯉꯝꯒꯅꯤ? ꯑꯩꯅ ꯃꯥꯕꯨ ꯉꯁꯤꯗꯒꯤ ꯑꯣꯠꯄ ꯍꯧꯔꯗꯕꯅꯤ꯫ ꯅꯈꯣꯏꯁꯨꯅꯦ ꯈꯪꯉꯛꯀꯅꯤ ꯑꯩꯅ ꯀꯌꯥꯝ ꯊꯤꯅ ꯑꯣꯠꯂꯤ ꯍꯥꯏꯕ꯫ ꯃꯤꯠꯀꯣꯏ, ꯍꯧꯔꯨꯔꯣ ꯉꯁꯤꯗꯒꯤ꯫ ꯑꯗꯣ ꯊꯕꯛꯁꯦ ꯈꯔ ꯊꯨꯖꯤꯟꯁꯤ, ꯂꯩꯁꯥꯕꯤꯅꯤꯅ ꯑꯃꯨꯛ ꯆꯦꯟꯈꯤ ꯂꯥꯛꯈꯤꯅꯤ꯫ ꯑꯗꯨꯅꯅꯦ ꯅꯪ ꯅꯃꯧ ꯅꯨꯄꯤꯗꯣ ꯌꯥꯝ ꯊꯨꯅ ꯃꯐꯝ ꯆꯥꯍꯟꯈꯤꯅꯅꯕ ꯇꯧꯀꯣ꯫ ꯌꯥꯔꯦ, ꯑꯩ ꯍꯧꯔꯗꯕꯅꯤ, ꯑꯩ ꯆꯠꯂꯦ꯫ ꯃꯤꯠꯀꯣꯏ ꯍꯥꯟꯅꯗꯒꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯃꯧ ꯅꯨꯄꯤꯕꯨ ꯑꯣꯠꯂꯒꯦ ꯈꯜꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯆꯥꯎꯊꯣꯏꯗꯁꯨ ꯍꯨ ꯀꯥꯝꯁꯤꯜꯂꯝꯃꯤ꯫ ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯅꯨꯄꯤꯁꯤꯅ ꯌꯨꯝꯒꯤ ꯃꯈꯥ ꯑꯁꯤꯗ ꯑꯗꯨꯝ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏ ꯊꯕꯛ ꯑꯃꯠꯇ ꯇꯧꯕ ꯉꯝꯂꯔꯣꯏ, ꯃꯥꯡꯒꯣꯜ ꯁꯨꯡꯑꯣꯏ ꯑꯣꯏꯔꯔꯣꯏ꯫ ꯑꯗꯨꯅꯅꯦ ꯅꯪꯁꯨꯈꯔ ꯈꯟꯕ ꯐꯩ꯫ ꯏꯃꯥ, ꯑꯩꯁꯨ ꯉꯥꯡꯕ ꯌꯥꯕ ꯉꯥꯡꯂꯕꯅꯤ, ꯃꯁꯤꯗ ꯐꯥꯎꯕ ꯆꯠꯂꯨ ꯌꯥꯗ꯭ꯔꯕ ꯑꯁꯤꯗ ꯀꯩꯗꯧ ꯍꯥꯏꯕꯅꯣ? ꯑꯩꯗꯤ ꯃꯥꯒꯤ ꯃꯁꯛ ꯑꯗꯣ ꯌꯦꯡꯅꯤꯡꯗ꯭ꯔꯗꯨꯅ ꯆꯥꯛ ꯐꯥꯎꯕ ꯀꯩꯊꯦꯜꯗ ꯑꯣꯏꯅ ꯆꯥꯔꯕꯅꯤ꯫ ꯍꯣꯏꯅꯦ, ꯑꯗꯨꯕꯨ ꯅꯪꯁꯨ ꯋꯥꯗ ꯉꯥꯡꯕꯅ ꯌꯥꯔꯣꯏꯌꯦ, ꯅꯈꯨꯠꯇꯣ ꯈꯔ ꯌꯥꯎꯋꯣ, ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯁꯣꯏꯗꯅ ꯆꯠꯈꯤꯅꯤ꯫ ꯑꯗꯨꯒꯅꯦ ꯉꯁꯤꯒꯤ ꯏꯟꯁꯥꯡꯗ ꯑꯩꯅ ꯅꯄꯥ ꯈꯪꯍꯟꯗꯅ ꯊꯨꯝ ꯃꯌꯥꯝ ꯑꯃ ꯍꯥꯞꯆꯤꯜꯂꯕꯅꯤ, ꯑꯗꯨ ꯍꯣꯔꯦꯟ ꯅꯪꯅ ꯆꯥꯔꯒ ꯏꯔꯥꯡ ꯇꯧꯕ ꯍꯧꯔꯛꯀꯗꯕꯅꯤ꯫ ꯃꯇꯨꯡ ꯇꯥꯕꯗꯤꯅꯦ ꯅꯃꯥ ꯑꯩ ꯇꯧꯈꯤ꯫ ꯍꯣꯏ ꯃꯥ, ꯑꯗꯣ ꯄꯥꯕꯒꯤ ꯃꯃꯥꯡꯗ ꯀꯃꯥꯏꯅ ꯉꯥꯡꯒꯗꯣꯏꯅꯣ? ꯍꯦꯔꯥ, ꯅꯃꯥ ꯑꯩ ꯂꯩꯔꯤꯁꯤꯗꯤ, ꯑꯩꯅ ꯍꯥꯏꯕꯁꯤꯗ ꯇꯧꯔꯛꯑꯣ꯫ ꯍꯣꯏ ꯃꯥ꯫ ꯃꯤꯠꯀꯣꯏꯅ ꯏꯟꯁꯥꯡꯗ ꯌꯥꯝꯈ꯭ꯔꯕ ꯊꯨꯝ ꯍꯥꯞꯆꯤꯟꯗꯨꯅ ꯀꯩꯁꯨ ꯈꯪꯗꯕ ꯁꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯏꯟꯖꯥꯡꯁꯤꯗꯤ ꯀꯩꯅꯣ? ꯊꯨꯝꯕꯨ ꯀꯣꯛꯊꯣꯡ ꯑꯃ ꯊꯥꯛꯏꯁꯤꯅ? ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕꯗ ꯅꯤꯌꯣꯝ ꯆꯥꯗꯕ ꯑꯁꯤꯗꯅꯦ ꯑꯩꯅ ꯌꯨꯝꯗꯒ ꯆꯥꯛ ꯑꯝꯇ ꯆꯥꯗ꯭ꯔꯤꯁꯦ꯫ ꯍꯣꯏꯅꯦ, ꯏꯟꯁꯥꯡꯁꯤ ꯊꯨꯝꯁꯤ ꯑꯣꯟꯊꯣꯛꯅ ꯌꯥꯛꯈ꯭ꯔꯦꯗ꯫ ꯄꯨꯔꯅꯤꯃꯥ, ꯅꯪꯒꯤꯁꯦ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯁꯤꯔꯁꯅꯨ ꯍꯥꯏꯅ ꯇꯧꯔꯤꯕ꯭ꯔꯥ? ꯅꯪ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯏꯪꯈꯣꯜ ꯃꯌꯥꯝ ꯑꯁꯤ ꯅꯊꯟꯇꯒꯤ ꯑꯣꯏꯍꯧꯔꯒꯦ ꯁꯤꯅꯤꯅꯦ ꯅꯪꯅ ꯈꯜꯂꯤꯁꯦ? ꯏꯃꯥ, ꯑꯩꯅꯗꯤ ꯐꯖꯅ ꯊꯥꯛꯆꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯀꯔꯝꯅ ꯑꯁꯨꯛ ꯌꯥꯝꯅ ꯌꯥꯛꯂꯝꯂꯤꯕꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯤ꯫ ꯍꯩꯆꯤꯟꯊꯤꯕꯤ, ꯅꯪꯅ ꯍꯥꯞꯀꯦꯅ ꯍꯥꯞꯆꯤꯜꯂꯒ ꯂꯥꯟꯖꯗꯕ ꯀꯥꯏꯁꯨ ꯁꯥꯔꯤꯌꯦ꯫ ꯅꯪꯗ ꯌꯨꯝ ꯑꯁꯤꯗꯒꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄꯤꯈ꯭ꯔꯣ꯫ ꯏꯃꯧ ꯅꯨꯄꯤ ꯃꯆꯨ ꯇꯥꯕꯤ ꯑꯃ ꯄꯨꯁꯜꯂꯛꯂꯒꯦ ꯅꯪ ꯂꯩꯕꯗꯒꯤ ꯑꯌꯦꯠꯄ ꯑꯣꯏꯔꯦ꯫ ꯍꯥꯏ, ꯀꯔꯤꯅꯣꯅꯦ ꯅꯃꯥ ꯅꯆꯥꯅ ꯉꯥꯡꯅꯔꯤꯕ ꯋꯥꯉꯥꯡ ꯁꯉꯥꯡꯗꯨꯕꯣ? ꯏꯃꯧ ꯅꯨꯄꯤꯅ ꯉꯁꯤ ꯐꯥꯎꯕ ꯊꯣꯡꯂꯛꯄ ꯆꯥꯛ ꯏꯟꯁꯥꯡ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯍꯥꯎꯏ꯫ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕꯗ ꯃꯆꯨ ꯇꯥꯕ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤ ꯑꯁꯤꯒꯨꯝꯕꯗꯤ ꯃꯥꯂꯦꯝꯗ ꯐꯪꯂꯣꯏ꯫ ꯃꯣꯏ ꯕꯕꯥꯁꯨ ꯈꯪꯕꯤꯔꯤꯕ ꯅꯠꯇ꯭ꯔꯣ ꯏꯟꯁꯥꯡꯒꯤ ꯊꯨꯝꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯊꯥꯛꯄ ꯍꯧꯅꯕ꯭ꯔꯣ? ꯃꯁꯤꯗ ꯐꯥꯎꯕ ꯁꯨꯝ ꯀꯟꯈꯠꯄꯤꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯈꯔ ꯂꯩꯔꯗꯤ ꯑꯩꯈꯣꯏꯒꯤ ꯏꯊꯛꯇ ꯀꯥꯍꯜꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯄꯨꯄꯨ, ꯕꯨꯕꯣꯛꯅ ꯃꯃꯥ ꯎꯗ꯭ꯔꯤꯉꯩꯗꯅꯦ ꯏꯟꯁꯥꯡꯗ ꯊꯨꯝ ꯃꯌꯥꯝ ꯑꯃ ꯍꯥꯞꯆꯤꯟꯈꯤꯕꯅꯤ꯫ ꯍꯦ ꯑꯉꯥꯡ, ꯅꯪꯅ ꯀꯔꯤ ꯈꯪꯉꯤ? ꯑꯩꯅ ꯀꯗꯥꯏꯗ ꯊꯨꯝ ꯍꯥꯞꯆꯤꯜꯂꯤ?
ꯅꯪꯁꯨ ꯅꯃꯥ ꯂꯧꯗꯅ ꯅꯆꯤꯟ ꯊꯤꯔꯦꯅꯦ ꯃꯤꯠꯀꯣꯏ ꯌꯥꯔꯦ ꯅꯪꯅ ꯇꯧꯕ ꯅꯇꯥꯠꯄꯨ ꯑꯩꯅ ꯀꯔꯤꯒꯤ ꯈꯪꯂꯣꯏ ꯏꯁꯨ ꯅꯨꯄꯤꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯑꯆꯨꯝꯕꯅꯤ ꯑꯉꯥꯡꯅ ꯀꯩꯗꯧꯅꯨꯡꯗ ꯑꯔꯥꯟꯕ ꯉꯥꯡꯒꯗꯕ ꯅꯠꯇꯦ ꯅꯈꯣꯏ ꯅꯃꯥ ꯅꯆꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯏꯔꯥꯡ ꯍꯧꯅꯅꯕ ꯁꯤꯜꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥ ꯑꯝꯇ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯌꯨ ꯄꯥꯕꯁꯨ ꯈꯔ ꯈꯟꯊꯗꯨꯅ ꯌꯦꯡꯕꯤꯌꯨ ꯏꯃꯥꯒ ꯑꯩꯈꯣꯏꯒꯅ ꯌꯥꯝꯅ ꯏꯔꯥꯡ ꯇꯧꯖꯅꯤꯡꯕ ꯅꯠꯇꯦ ꯁꯥꯒꯩꯁꯦ ꯃꯨꯠꯇꯅꯕ ꯍꯥꯏꯕꯅꯤ ꯅꯈꯣꯏꯅ ꯁꯥꯒꯩ ꯃꯨꯠꯄꯗ ꯍꯥꯏꯔꯤꯕ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯁꯥꯒꯩ ꯀꯔꯤ ꯃꯔꯝꯒꯤ ꯃꯨꯠꯀꯗꯧꯔꯤꯕ ꯑꯩꯒꯤ ꯏꯁꯨ ꯅꯨꯄꯤ ꯑꯅꯤ ꯂꯩꯔꯤ ꯀꯔꯤꯒꯤ ꯁꯥꯒꯩ ꯃꯨꯠꯀꯅꯤ ꯕꯥꯕꯥ ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤ ꯑꯇꯣꯞꯄ ꯁꯥꯒꯩꯗ ꯃꯌꯨꯝ ꯄꯥꯟꯈꯤꯒꯗꯕ ꯉꯥꯛꯇꯅꯤ ꯅꯨꯄꯤꯗꯤ ꯁꯥꯒꯩ ꯑꯁꯤꯒꯤ ꯃꯄꯨ ꯅꯠꯇꯦ ꯀꯔꯤꯒꯤ ꯃꯄꯨ ꯑꯣꯏꯔꯣꯏꯗꯅꯤ ꯏꯁꯨ ꯑꯅꯤ ꯑꯁꯦ ꯁꯥꯒꯩ ꯑꯁꯤꯒꯤ ꯃꯤꯅꯤ ꯃꯅꯤꯅꯤ ꯃꯈꯣꯏꯅ ꯐꯅ ꯃꯌꯨꯝ ꯄꯥꯟꯗꯨꯅ ꯌꯨꯝꯅꯥꯛ ꯑꯣꯟꯈ꯭ꯔꯕꯁꯨ ꯃꯁꯥꯗ ꯆꯦꯜꯂꯤꯕ ꯏ ꯑꯗꯨꯗꯤꯅꯦ ꯁꯥꯒꯩ ꯑꯁꯤꯒꯤ ꯏꯅꯤ ꯑꯩꯒꯤ ꯏꯁꯨ ꯑꯅꯤ ꯑꯁꯦ ꯑꯩꯒꯤ ꯁꯥꯒꯩ ꯑꯁꯤꯒꯤ ꯃꯅꯤꯅꯤ ꯑꯁ ꯕꯥꯕꯥ ꯃꯗꯨ ꯑꯣꯏꯕ ꯌꯥꯕ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ ꯄꯨꯔꯅꯤꯃꯥ ꯅꯪ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝ ꯊꯨꯅ ꯆꯠꯍꯧꯕꯅ ꯐꯒꯅꯤ ꯀꯔꯤꯒꯤ ꯏꯃꯧ ꯅꯨꯄꯤꯅ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯅꯤ ꯌꯨꯝ ꯑꯁꯦ ꯑꯩꯒꯤꯅꯤ ꯆꯠꯀꯦ ꯍꯥꯏꯔꯕꯁꯨ ꯅꯃꯥꯅꯆꯥ ꯆꯠꯈꯣ ꯅꯈꯣꯏꯅ ꯂꯩꯕꯗꯒꯤ ꯌꯨꯝ ꯑꯁꯦ ꯁꯥꯟꯇꯤ ꯐꯪꯗ꯭ꯔꯕꯅꯤ ꯅꯈꯣꯏ ꯑꯅꯤ ꯉꯁꯤꯃꯛ ꯆꯠꯈ꯭ꯔꯣ ꯄꯥꯕꯨꯡ ꯇꯣꯛꯄꯤꯔꯣ ꯅꯆꯥꯅ ꯂꯥꯟꯕ ꯉꯥꯛꯇꯅꯤ ꯑꯩꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯒ ꯄꯥꯕ ꯏꯃꯥꯒꯤ ꯃꯥꯏ ꯆꯣꯞꯀꯗꯕ ꯑꯣꯏꯔꯕꯗꯤ ꯑꯩ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯒꯦ ꯏꯃꯧ ꯏꯕꯦꯝꯃ ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ ꯀꯞꯀꯅꯨ ꯏꯃꯧꯒꯤ ꯌꯨꯝꯅꯤ ꯀꯔꯤꯒꯤ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯅꯤ ꯀꯞꯀꯅꯨ ꯌꯦꯡꯅꯤꯡꯗꯕꯅ ꯂꯣꯏꯔꯦ ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯁꯤꯅ ꯑꯩꯈꯣꯏꯗ ꯑꯔꯥꯟꯕꯗ ꯇꯥꯍꯜꯂꯒ ꯂꯩꯔꯒꯗꯕꯅꯤ ꯑꯗꯨꯕꯨ ꯅꯪ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯕ ꯉꯝꯒꯦ ꯌꯦꯡꯉꯨ ꯃꯤꯠꯀꯣꯏ ꯅꯪ ꯉꯁꯤꯗꯒꯤ ꯌꯨꯝꯗ ꯂꯩꯒꯅꯨꯀꯣ ꯅꯈꯣꯏ ꯑꯣꯏꯅ ꯌꯨꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ ꯑꯩꯈꯣꯏ ꯏꯃꯧꯒ ꯏꯁꯨꯒꯁꯦ ꯏꯪꯅ ꯆꯤꯛꯅ ꯄꯥꯜꯍꯧꯏ ꯏꯃꯧ ꯏꯕꯦꯝꯃ ꯀꯞꯀꯅꯨ ꯊꯧꯅꯥ ꯂꯩꯕꯤ ꯑꯣꯏꯒꯗꯕꯅꯤ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯐꯠꯇꯕ ꯑꯁꯤꯒꯤ ꯃꯍꯩ ꯅꯣꯡꯃꯗꯤ ꯏꯁꯣꯔꯅ ꯁꯣꯏꯗꯅ ꯄꯤꯔꯛꯀꯅꯤ ꯑꯩꯈꯣꯏꯗꯤ ꯑꯆꯨꯝꯕꯗ ꯆꯠꯁꯤ ꯑꯔꯥꯟꯕ ꯐꯠꯇꯕ ꯃꯤꯒꯤ ꯋꯥ ꯇꯥꯒꯨꯝꯁꯤ ꯃꯤꯠꯀꯣꯏ ꯑꯃꯗꯤ ꯆꯥꯎꯊꯣꯏ ꯌꯥꯝ ꯁꯥꯎꯅ ꯆꯠꯈꯤ ꯄꯨꯔꯅꯤꯃꯥ ꯃꯊꯃꯣꯏ ꯌꯥꯝꯅ ꯁꯣꯛꯂꯝꯃꯤ ꯃꯅꯦꯝ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕꯅ ꯃꯉꯣꯟꯗ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯗꯨ ꯌꯥꯝꯅ ꯄꯦꯟꯖꯔꯝꯗꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯕꯤꯔꯁꯨ ꯃꯤꯒꯤ ꯆꯥꯛꯀꯧꯕ ꯆꯠꯅꯅꯕ ꯊꯣꯔꯛꯂꯝꯃꯤ ꯍꯥꯏ ꯏꯃꯧ ꯏꯕꯦꯝꯃ ꯏꯄꯥꯁꯦ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯏꯇꯥꯎ ꯇꯣꯃꯥꯒꯤ ꯃꯆꯥꯗꯣ ꯑꯗꯨꯒꯤ ꯆꯥꯛꯀꯧꯕ ꯌꯥꯎꯕ ꯆꯠꯂꯨꯈꯤꯒꯦ ꯏꯄꯥ ꯊꯨꯅ ꯍꯜꯂꯛꯀꯅꯤꯀꯣ ꯍꯣꯏ ꯄꯥꯕꯨꯡ ꯄꯨꯄꯨ ꯈꯔ ꯊꯨꯅ ꯍꯜꯂꯛꯎꯀꯣ ꯏꯕꯣꯛꯀ ꯕꯕꯥꯒꯅꯅꯦ ꯄꯨꯄꯨ ꯂꯩꯇ꯭ꯔꯤꯉꯩ ꯃꯇꯝꯗ ꯃꯃꯥꯗ ꯌꯥꯝꯅ ꯊꯤꯅ ꯉꯥꯡꯉꯤ ꯐꯨꯁꯨ ꯐꯨꯕꯤ ꯑꯩꯈꯣꯏꯗꯁꯨ ꯐꯨꯒꯦ ꯇꯧꯏ ꯄꯨꯄꯨ ꯑꯩꯈꯣꯏ ꯌꯥꯝ ꯀꯤꯖꯩꯌꯦ ꯏꯁꯨꯊꯣꯏ ꯀꯔꯤꯒꯤ ꯀꯤꯔꯤꯕꯅꯣ ꯄꯨꯄꯨ ꯂꯩꯔꯤꯁꯤꯗꯤ ꯄꯨꯄꯨ ꯌꯥꯝ ꯊꯨꯅ ꯍꯜꯂꯛꯀꯅꯤ ꯃꯈꯣꯏꯅ ꯏꯁꯨꯗ ꯐꯨꯔꯕꯗꯤ ꯍꯣꯔꯦꯟ ꯄꯨꯄꯨꯅ ꯍꯜꯂꯛꯂꯒ ꯃꯈꯣꯏ ꯑꯃꯨꯛ ꯐꯨꯒꯗꯧꯔꯤꯕꯅꯤ ꯄꯨꯄꯨ ꯆꯠꯂꯨꯈꯤꯒꯦꯀꯣ ꯕꯤꯔ ꯃꯇꯥꯎ ꯀꯌꯥꯒ ꯂꯝꯕꯤꯗ ꯊꯦꯡꯅꯗꯨꯅ ꯃꯥꯟꯗꯣꯞꯇ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯃꯁꯨꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩ ꯑꯗꯨ ꯇꯥꯗꯨꯅꯇ ꯂꯩꯔꯝꯃꯤ ꯃꯥꯅ ꯆꯠꯈ꯭ꯔꯤꯉꯩꯗ ꯃꯃꯧꯒ ꯃꯁꯨꯒꯗꯨ ꯐꯨꯕꯤꯔꯝꯒꯗ꯭ꯔꯥ ꯈꯟꯕꯗ ꯂꯩꯐꯝ ꯈꯪꯂꯝꯗꯦ ꯄꯨꯔꯅꯤꯃꯥꯒꯤ ꯃꯃꯥꯂꯦꯝꯕꯤꯁꯨ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯏꯪꯈꯣꯜꯗ ꯍꯧꯕ ꯃꯅꯥ ꯃꯁꯤꯡ ꯑꯃꯗꯤ ꯉꯥ ꯄꯨꯔꯛꯇꯨꯅ ꯍꯔꯥꯎꯅ ꯂꯥꯛꯆꯔꯝꯃꯤ ꯏꯃꯥ ꯏꯃꯨꯡꯗ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯏꯁꯨ ꯑꯅꯤꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯆꯥꯎꯔꯝꯃꯦꯗꯅ ꯕꯨꯕꯣꯛꯁꯦ ꯏꯁꯨ ꯑꯅꯤꯕꯨ ꯎꯗꯕ ꯀꯨꯏꯔꯦ ꯍꯥꯏꯅ ꯂꯥꯛꯂꯤꯕꯅꯤ ꯄꯨꯔꯅꯤꯃꯥ ꯏꯪꯈꯣꯜꯗ ꯍꯧꯕ ꯃꯅꯥ ꯃꯁꯤꯡ ꯈꯔꯒ ꯉꯥꯒ ꯄꯨꯔꯛꯄꯅꯤ ꯂꯧꯁꯤꯜꯂꯨ ꯏꯃꯥ ꯉꯥꯁꯤꯗꯤ ꯌꯥꯝ ꯆꯥꯎꯏ ꯊꯣꯡꯉꯒ ꯆꯥꯔꯗꯤ ꯌꯥꯝ ꯍꯥꯎꯔꯅꯤ ꯑꯩ ꯊꯣꯡꯅꯅꯕ ꯁꯦꯝꯃꯛꯑꯒꯦ ꯂꯥꯛꯑꯣ ꯌꯨꯝꯗ ꯆꯪꯉꯁꯤ ꯂꯦꯝꯕꯤ ꯅꯪ ꯂꯥꯛꯄ ꯌꯥꯝ ꯐꯔꯦ ꯑꯩꯁꯦ ꯅꯪꯉꯣꯟꯗ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯈꯜꯂꯛꯄ ꯀꯨꯏꯔꯕꯅꯤ ꯏꯆꯦ ꯑꯩꯁꯨ ꯅꯍꯥ ꯃꯈꯩ ꯂꯥꯛꯀꯦ ꯇꯧꯔꯒꯅꯦ ꯀꯩꯊꯦꯜ ꯐꯝꯕꯗ ꯊꯕꯛ ꯑꯁꯤ ꯁꯪꯗꯗꯨꯅ ꯂꯥꯛꯄ ꯉꯝꯗ꯭ꯔꯤ ꯏꯆꯦꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯣ ꯀꯔꯤ ꯋꯥ ꯑꯣꯏꯔꯕꯅꯣ ꯂꯦꯝꯕꯤ ꯅꯪꯅ ꯉꯁꯤ ꯂꯥꯛꯏꯉꯩ ꯑꯁꯤꯗ ꯅꯆꯥꯅꯨꯄꯤꯒ ꯅꯁꯨ ꯅꯨꯄꯤ ꯑꯅꯤꯁꯤꯒ ꯄꯨꯔꯒ ꯆꯠꯈ꯭ꯔꯣ ꯅꯈꯣꯏꯅ ꯑꯄꯥꯝꯕ ꯁꯦꯜ ꯀꯌꯥꯅꯣ ꯑꯩ ꯄꯤꯔꯒꯦ ꯌꯨꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅꯁꯨ ꯂꯥꯛꯑꯅꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒꯤ ꯃꯇꯤꯛ ꯆꯥꯕꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕꯤ ꯏꯃꯧ ꯑꯃ ꯄꯨꯁꯤꯟꯅꯤꯡꯂꯕ ꯑꯗꯨꯗ ꯅꯆꯥꯅꯨꯄꯤ ꯂꯩꯕꯁꯤꯗ ꯌꯦꯠꯇꯅ ꯂꯩꯔꯕ ꯏꯆꯦ ꯀꯔꯤ ꯋꯥꯔꯤꯅꯣ ꯏꯆꯦꯅ ꯍꯥꯏꯕꯤꯔꯤꯕ ꯑꯁꯤꯕꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯂꯩꯅ ꯀꯔꯤꯒꯤ ꯅꯨꯄꯤ ꯑꯃꯒ ꯆꯥꯎꯊꯣꯏꯒ ꯂꯨꯍꯣꯡꯒꯗꯧꯔꯤꯕꯅꯣ ꯑꯩꯈꯣꯏ ꯏꯁꯨ ꯅꯨꯄꯥ ꯄꯥꯝꯃꯤ ꯑꯗꯨꯅ ꯅꯆꯥꯅꯨꯄꯤꯁꯦ ꯄꯨꯕꯤꯈ꯭ꯔꯣ ꯋꯥꯁꯨ ꯃꯈꯥ ꯇꯥꯅ ꯌꯥꯝ ꯁꯥꯡꯅ ꯉꯥꯡꯅꯔꯔꯣꯏꯁꯤ ꯄꯨꯕꯤꯈ꯭ꯔꯣ ꯏꯆꯦ ꯑꯗꯨꯛ ꯌꯥꯝꯅ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯗꯕ ꯅꯨꯄꯤꯕꯨ ꯃꯆꯥꯅꯨꯄꯥ ꯄꯣꯛꯇꯦ ꯍꯥꯏꯗꯨꯅ 10 ꯂꯣꯟꯒꯗ꯭ꯔꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯅꯆꯥꯅꯨꯄꯥꯅ ꯄꯥꯝꯖꯅ ꯂꯧꯈ꯭ꯔꯒ ꯍꯧꯖꯤꯛꯇꯗ ꯏꯟꯊꯣꯛꯄꯤꯕ ꯌꯥꯕ꯭ꯔꯥ ꯏꯕꯦꯝꯃ ꯅꯨꯄꯥ ꯄꯣꯛꯇ꯭ꯔꯕꯗꯤ 10 10 ꯂꯣꯟꯕ ꯇꯥꯕꯅꯤ ꯅꯈꯣꯏꯒꯨꯝꯕ ꯈꯨꯡꯒꯪꯗꯒꯤ ꯍꯧꯔꯛꯄ ꯆꯃꯣꯠ ꯆꯅꯥꯏꯅꯕ ꯃꯤꯒ ꯋꯥ ꯉꯥꯡꯅꯕ ꯄꯥꯝꯗꯦ ꯆꯠꯄꯤꯈ꯭ꯔꯣ ꯆꯠꯂꯣ
Iche, chamo chanai neba mi ama oirabasu, mi na thak wang na thangkat pibani. Bebar tawbi. Adubu, iche di laikai gi mi singna iche tholakpada thengnagadaba tanduna lotpulo nari hairi. Nakhoi mi singi manakta aigi ichanupi thamgadaba nati. Pukhini. Aine isuga ichaga puduna chatkani. Is, aibu kanana thengnaba tale hairiba. Kanano masak talo. Makhat adu segagi. Nachanupi se yam thuna puraga chalhauro. Natrabadi ne namana cha soidana sirani. Bema chasila. Sigumba minungsi khangdaba mi singa sige manakta kuina legadaba nati. Nangbu na hamakhaidi nane masina luna tawbi na haikibadaine. Karigi imada minamli lao hajung mayumda chasi. Ima, ai lehoragi. Aina yumda halaktuna leiraga khulgi miyamna imabu thina ngangnabigani. Ima, nacha leisa hogi. Imagi bema nangna mafam asida kayam kuina wana lenki gi khalibano. Lao, isu ani gi khanduna imagi nakta leirusi. Isu ani bu mi oinanaba semnusi. Nupibu sembi sabiraga karibu kanadoinu. Mayum palaga aremba tananabani. Aikhoidi adunabu isu nupa pamjaribani. Iche, ngangliba nangsu nupi ne haibase kaura mali. Nupi amagi masing thingamdraba magun kaya amalai. Nupana mapok tare lapok laba phawbada ngamdaba thabak kaya nupi na tawba ngami. Malem taibang pal ase nupi leiramdrabadi taibang miyoiba haibasu leiramla. Nupana mama mapa ningjabagidi nupi na ningjabana saruk chama heli haibase nongbadi soidana khanglakhigani. Bema chasilaw. O chapikro wai dum sangi. Karino mana hoji hairamba mayam dubo. Tabu taningdeda. Nupi na kaidawruni mayum palaga migi lukha khara senglaga lengadaba punsi dubo. Ha hayo pamjadre nupi haibasi maktabu. Haujikti aigi ningbusu thongne. Imau nupi senjau paibido hainarurage. Aduga yamna thuna luhong thoknanaba tawrage. Purnima macha anigi khanduna mamagi matung inaduna chatki. Chalamdai matamda makubo amuktang oirabasu uninglami. Adubu unaba phangdana chatki. Bira masadu laifam khangdraduna chakhobagi chak phawba chadaba makhai mayumda halaklami. Khura, itay mapurnima do inina yamna thina chabiduna mamaga punna chalhankrabani. Tomba, nangna haribadu wachumbara. Mani khura, itay mapurnima gi mama do yam harauna changjakibani. Adubu inina yam thina chaiduna itay maga anganganiga punna chalhankri. Birawa do tabada yamna sauna mayumda changduna mitkoida hanglami. Mitkoi, nangna tawribase karino? Ha? Moi baba, kaino aina tawribase yum asigi phananabani. Moi baba tumina lebiyo. Nakhoi yamna nasu nupa pamlabani ne. Phare. Nakhoi na pamba nupi ado noina thokpa luhongjaro. Aduga aidi luhongba yaure. Aigi imau nupi do yamna wazarabani. Mapamda nungaina leizarasano. Nakhoi na tawriba mayam asigi mahei nongmadi phanglakhigani. Tawro. Noina thokpa tawro. Aduga ne. Aidi ngasidagi nakhoiga pulwe. Chaksu tongana thongduna chagani. Napap leiraba nakhoiga pungadaba nate. Tawro. Nakhoigi apam maduna tungda kari oirakpage haibado khanglakhigani. Karino moi babasina tawriba asibo. Kaisu laitaba namau nupi adugi damaktabu tonganaga chani hairisibo. As khangdreda. Mana thokpa. Adubu phareda haujikti ningba thunglagani. Yam thuna luhongbagi matam lepnaruragi. Mitkoina sinduna senjau paiba imungi machanupi ama chauthoi luhonglami. Mitkoina mamau nupi atombi thadoibu yamna luna tawsarami. Laikai mipum khudingmakta fai haina wari narami. Thadoi mabuchal yamna chammi mawa ma oibada matik chai. Mapuroibagi manemgi seba ningthizana tawse. Yumgi thaba inkhang machu tana tawsarami. Adubu birana tongana chak insang thongduna nongmata mana thongba cha insang amata chadaba asida yam nungaizaramde. Thadoi kaidawri imauna mangduna leiribadi. Ima, aikhoi pabungna aina thongba cha insang amata chadribasibu karigino. Adugi oire imauna adu yamna thawai nungaitribase. Ima wa haigi nakuse layam ningbani. Hanadagisu aina thongba cha ka amata chapote. Adunane nang nakugi maramda thoina khalunu imausidi. Ima asai phawda thokigi. Hoi ma.
ꯊꯥꯗꯣꯏ ꯃꯀꯨꯅ ꯃꯉꯣꯟꯗ ꯅꯣꯡꯃꯇ ꯋꯥ ꯉꯥꯡꯕꯤꯗꯕ, ꯃꯥꯅ ꯊꯣꯡꯕ ꯆꯥꯛ ꯏꯟꯁꯥꯡ ꯑꯃꯠꯇ ꯆꯥꯕꯤꯗꯕ ꯑꯁꯤꯗ ꯈꯔꯗꯤ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯅꯦꯝꯅ ꯍꯥꯏꯔꯝꯕ ꯑꯗꯨꯗ ꯊꯥꯖꯔꯝꯃꯤ꯫ ꯃꯇꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯄꯨꯔꯅꯤꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤꯁꯨ ꯂꯩꯁꯥꯕꯤ ꯐꯥꯔꯛꯂꯦ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯅ ꯐꯤ ꯐꯅꯦꯛ ꯀꯌꯥ ꯁꯥꯗꯨꯅ ꯌꯣꯜꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯐꯤ ꯐꯅꯦꯛ ꯑꯗꯨ ꯃꯤꯌꯥꯝꯅ ꯌꯥꯝꯅ ꯄꯥꯝꯅꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯦꯜ ꯌꯥꯝꯅ ꯇꯥꯟꯕ ꯉꯝꯂꯝꯃꯤ꯫ ꯆꯥꯎꯔꯕ ꯄꯣꯠꯐꯝ ꯑꯃ ꯍꯥꯡꯗꯨꯅ ꯁꯦꯜ ꯄꯥꯏꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯕ ꯉꯝꯂꯝꯃꯤ꯫ ꯏꯃꯥꯒꯤ ꯊꯣꯏꯕꯤ, ꯁꯅꯥꯊꯣꯏ, ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯃꯔꯦꯛ ꯃꯍꯥꯎ ꯊꯣꯛꯅ ꯍꯤꯡꯕ ꯉꯝꯂꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯅꯪꯒꯤ ꯄꯨꯄꯨꯅ ꯆꯥꯅꯅꯕ ꯑꯆꯥ ꯑꯊꯛ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯄꯤꯅꯤꯡꯏ꯫ ꯑꯗꯨꯕꯨ ꯏꯃꯥ ꯏꯆꯥ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗ ꯆꯪꯖꯐꯝ ꯂꯩꯇꯦ꯫ ꯏꯃꯥ, ꯀꯩꯁꯨ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯅꯨ, ꯅꯣꯡꯃꯗꯤ ꯑꯩꯈꯣꯏꯕꯨ ꯕꯕꯥ ꯏꯕꯣꯛꯅ ꯂꯧꯕ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ꯫ ꯏꯃꯥꯅ ꯋꯥꯈꯜ ꯋꯥꯕꯗꯨ ꯎꯕꯗ ꯅꯆꯥ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯏꯃꯥ, ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯈꯤꯇꯪ ꯈꯟꯕꯤꯌꯨ꯫ ꯏꯃꯥꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕ ꯍꯥꯏꯕꯁꯦ ꯅꯆꯥ ꯑꯩꯈꯣꯏꯒꯤ ꯏꯊꯧꯅꯤ꯫ ꯄꯨꯔꯅꯤꯃꯥ ꯃꯆꯥ ꯑꯅꯤꯒꯤ ꯃꯄꯥꯟꯗꯒꯤ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯑꯋꯥꯠ ꯑꯄꯥ ꯑꯃꯠꯇ ꯂꯩꯇꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯆꯥꯎꯊꯣꯏ ꯑꯃꯗꯤ ꯊꯥꯗꯣꯏꯅ ꯄꯣꯛꯄ ꯃꯆꯥꯅꯨꯄꯥ ꯃꯅꯤꯊꯣꯏꯕꯗꯤ ꯃꯕꯣꯛꯅ ꯀꯦꯅ ꯂꯨꯅ ꯇꯧꯕ ꯍꯦꯟꯃꯟꯗꯨꯅ ꯆꯥꯎꯔꯛꯂꯕ ꯃꯇꯝꯗ ꯍꯥꯏꯅ ꯉꯥꯡꯅꯕ ꯌꯥꯗꯕ ꯑꯉꯥꯡ ꯑꯃ ꯑꯣꯏꯅ ꯇꯧꯔꯛꯂꯝꯃꯤ꯫ ꯑꯉꯥꯡ ꯌꯥꯝꯅ ꯑꯣꯏꯔꯤꯕ ꯃꯥꯅ ꯉꯟꯅ ꯅꯨꯄꯤ ꯄꯨꯁꯤꯜꯂꯛꯂꯝꯃꯤ꯫ ꯏꯕꯨꯡꯉꯣ, ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯄꯥꯈꯪ ꯃꯆꯥ ꯐꯒꯠꯂꯛꯄꯗ ꯉꯥꯏꯔꯤ, ꯅꯁꯥꯒꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤꯁꯨ ꯑꯃꯠꯇ ꯂꯩꯇ꯭ꯔꯤꯕ ꯅꯪꯅ ꯅꯨꯄꯤ ꯆꯦꯟꯁꯤꯜꯂꯛꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯏꯃꯥ, ꯑꯩ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤ, ꯅꯨꯄꯤ ꯊꯤꯕ ꯌꯥꯔꯤ꯫ ꯑꯗꯨ ꯈꯪꯗꯨꯅ ꯄꯨꯁꯤꯜꯂꯛꯏꯕꯅꯤ꯫ ꯑꯩꯅ ꯁꯦꯜ ꯊꯣꯛꯇ꯭ꯔꯁꯨ ꯌꯥꯔꯤ ꯀꯩꯅꯣ, ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯂꯧ ꯏꯪꯈꯣꯜ ꯃꯌꯥꯝ ꯑꯁꯤ ꯀꯥꯏꯗꯨꯅ ꯆꯥꯔꯁꯨ ꯂꯣꯏꯔꯦ꯫ ꯅꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯔꯤ, ꯑꯗꯨꯅ ꯆꯍꯤ ꯈꯔ ꯈꯥꯏꯗꯣꯛꯅꯗꯨꯅ ꯂꯩꯅꯔꯒ ꯃꯇꯝ ꯆꯥꯔꯕ ꯀꯥꯟꯗ ꯂꯨꯍꯣꯡꯁꯤ꯫ ꯃꯅꯤꯊꯣꯏꯕ, ꯏꯄꯥꯅ ꯍꯥꯏꯔꯤꯕꯁꯤ ꯅꯪ ꯇꯥꯔꯦꯀꯣ? ꯕꯕꯥꯅ ꯍꯥꯏꯕꯗꯣ ꯑꯩ ꯌꯥꯕ ꯉꯝꯃꯣꯏ꯫ ꯀꯩꯗꯧꯕꯒꯤ ꯆꯍꯤ ꯈꯔ ꯈꯥꯏꯗꯣꯛꯅꯗꯣꯏꯅꯣ? ꯀꯔꯤꯒꯨꯝꯕ ꯕꯕꯥ ꯍꯣꯏꯅ ꯂꯨꯍꯣꯡꯕ ꯉꯝꯂꯣꯏ ꯍꯥꯏꯔꯒꯅ ꯑꯩ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯤ꯫ ꯍꯩ, ꯏꯁꯨꯅ ꯀꯔꯤꯒꯤ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯇꯣꯔꯤꯕ? ꯏꯁꯨꯕꯨ ꯂꯨꯍꯣꯡꯕꯤꯒꯅꯤ꯫ ꯅꯪ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯌꯥꯔꯣꯏꯀꯣ? ꯆꯥꯎꯊꯣꯏ, ꯑꯉꯥꯡ ꯑꯁꯤꯒꯤ ꯑꯄꯥꯝꯕꯁꯤ ꯄꯥꯡꯊꯣꯛꯂꯁꯤ꯫ ꯃꯁꯤꯗ ꯄꯥꯡꯊꯣꯛꯍꯧꯗ꯭ꯔꯒꯅꯅꯦ, ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯡꯖꯕ ꯑꯣꯏꯒꯅꯤꯅꯦ꯫ ꯏꯃꯥ, ꯏꯃꯥꯅ ꯑꯗꯨꯝꯅ ꯀꯟꯈꯠꯄ ꯑꯁꯤꯗꯅꯤ ꯑꯉꯥꯡ ꯑꯁꯤꯅ ꯃꯥꯡꯒꯗꯧꯔꯤꯕꯁꯦ꯫ ꯃꯥꯅ ꯍꯥꯏꯕꯗ ꯌꯥꯔ ꯂꯩꯔꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ? ꯏꯃꯥ, ꯍꯥꯏꯁꯨ ꯍꯥꯏꯃꯟꯕꯅꯤ, ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯂꯝ ꯌꯥꯝ ꯍꯦꯜꯂꯕꯅꯤ꯫ ꯑꯣ, ꯌꯥꯔꯦ ꯌꯥꯔꯦ, ꯏꯁꯨꯅ ꯀꯔꯤꯗ ꯂꯝ ꯍꯦꯜꯂꯗꯅ? ꯑꯁꯨꯛ ꯌꯥꯝꯅ ꯐꯕ ꯏꯁꯨ ꯑꯁꯤꯕꯨ! ꯃꯅꯤꯊꯣꯏꯕ, ꯏꯕꯣꯛꯅꯅꯦ ꯏꯁꯨꯕꯨ ꯆꯥꯎꯅ ꯂꯨꯍꯣꯡꯕꯤꯒꯅꯤ꯫ ꯆꯠꯂꯣ ꯆꯠꯂꯣ, ꯅꯊꯧ ꯇꯧꯖꯔꯨꯔꯣ꯫ ꯃꯤꯠꯀꯣꯏꯅ ꯃꯁꯨꯕꯨ ꯀꯟꯈꯠꯄ ꯑꯁꯤ ꯊꯥꯗꯣꯏ ꯑꯃꯗꯤ ꯆꯥꯎꯊꯣꯏꯅ ꯌꯥꯅꯤꯡꯗꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯅꯤꯊꯣꯏꯕ ꯌꯥꯝꯅ ꯅꯍꯥ ꯑꯣꯏꯅ ꯅꯨꯄꯤ ꯊꯤꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤ ꯊꯥꯖ ꯌꯥꯝꯅ ꯁꯨꯅꯤꯡꯗꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯅꯣꯡ ꯉꯥꯟꯕꯒ ꯂꯥꯏꯗꯨꯛ ꯊꯥꯎꯃꯩ ꯐꯥꯎꯕ ꯊꯥꯅꯤ ꯍꯥꯏꯕ ꯈꯪꯂꯝꯗꯦ꯫ ꯊꯥꯗꯣꯏꯅ ꯂꯥꯏꯗꯨꯛ ꯊꯥꯎꯃꯩ, ꯆꯥꯛ ꯏꯟꯁꯥꯡ ꯄꯨꯝꯅꯃꯛ ꯍꯣꯠꯅꯔꯝꯃꯤ꯫ ꯏꯃꯧ ꯅꯨꯄꯤ ꯐꯪꯕꯗꯒꯤ ꯅꯨꯡꯉꯥꯏꯕꯅ ꯂꯣꯏꯔꯦꯅꯦ ꯍꯥ! ꯅꯃꯧ ꯅꯨꯄꯤ ꯐꯪꯂꯕ ꯑꯁꯤ ꯐꯥꯎꯕꯗ ꯊꯥꯗꯣꯏ, ꯅꯪꯅ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯇꯧꯗꯨꯅ ꯂꯩꯔꯦ꯫ ꯅꯨꯡꯉꯥꯏꯗꯧꯔꯤ꯫ ꯄꯨꯟꯁꯤꯁꯦ ꯇꯨꯡꯗ ꯀꯔꯤꯕꯨ ꯑꯣꯏꯔꯛꯀꯗꯕꯅꯣ ꯈꯪꯗ꯭ꯔꯤ꯫ ꯇꯥꯃꯣ, ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯤ꯫ ꯏꯃꯧ ꯅꯨꯄꯤ ꯑꯁꯤꯅ ꯇꯧꯔꯤꯕꯁꯦ ꯊꯕꯛ ꯏꯪꯈꯥꯡ ꯑꯃꯠꯇꯁꯨ ꯇꯧꯅꯤꯡꯗꯦ꯫ ꯋꯥꯉꯥꯡ ꯁꯉꯥꯡꯃꯛꯅꯦ, ꯃꯤꯅ ꯅꯨꯡꯁꯤꯐꯝ ꯑꯃꯠꯇ ꯈꯪꯗꯦ꯫ ꯊꯥꯗꯣꯏ, ꯃꯈꯣꯏꯅ ꯌꯨꯝꯁꯦ ꯍꯌꯦꯡ ꯀꯣꯟꯅ ꯄꯥꯜꯍꯧꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯅꯃꯧ ꯅꯨꯄꯤ ꯑꯁꯦ ꯈꯔ ꯇꯥꯎ꯫ ꯑꯍꯜ ꯂꯃꯟꯗ ꯀꯔꯤ ꯋꯥꯍꯩ ꯁꯤꯖꯤꯟꯅꯒꯅꯤ, ꯑꯗꯨꯒ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯒꯅꯤ ꯍꯥꯏꯕꯒꯤ ꯅꯤꯌꯣꯝ ꯑꯗꯣ ꯅꯤꯡꯊꯤꯖꯅ ꯇꯥꯎ꯫ ꯑꯉꯥꯡꯅꯤꯅ ꯈꯪꯗꯗꯅ ꯇꯧꯔꯝꯕꯁꯨ ꯌꯥꯏ꯫ ꯇꯥꯃꯣ, ꯍꯥꯏꯕ ꯌꯥꯕ ꯍꯥꯏꯔꯤ, ꯃꯅꯥꯗꯒ ꯍꯥꯞꯇꯦ꯫ ꯑꯩ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯤ꯫ ꯆꯥꯎꯊꯣꯏ ꯑꯃꯗꯤ ꯊꯥꯗꯣꯏ ꯃꯆꯥ ꯃꯃꯧꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯊꯥ ꯁꯥꯔꯝꯃꯤ꯫ ꯊꯥꯖ, ꯅꯪꯁꯤ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯧ ꯑꯣꯏꯅ ꯂꯥꯛꯂꯕꯅꯤ꯫ ꯑꯗꯨꯅ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯕ ꯑꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯅꯤ꯫ ꯑꯗꯨꯅꯅꯦ, ꯍꯌꯦꯡꯗꯒꯤꯗꯤ ꯅꯪ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯒꯗꯕꯅꯤ꯫ ꯏꯃꯥ, ꯑꯩ ꯌꯨꯝꯗꯩꯁꯨ ꯉꯟꯅ ꯑꯝꯇ ꯍꯧꯒꯠꯆꯔꯛꯇꯦ꯫ ꯏꯃꯥꯅ ꯗꯨꯛ ꯊꯥꯎꯃꯩ ꯆꯥꯛ ꯏꯟꯁꯥꯡ ꯄꯨꯝꯅꯃꯛ ꯂꯣꯏꯔꯒ ꯆꯥꯔꯝꯗꯥꯏꯗ ꯍꯧꯒꯠꯂꯛꯏ꯫ ꯑꯗꯨꯅ ꯍꯥꯟꯅꯗꯒꯤꯁꯨ ꯇꯧꯔꯛꯄ ꯅꯠꯇꯕꯅꯤꯅ ꯑꯩ ꯉꯝꯗꯧ ꯃꯥꯟꯗꯦꯗ꯫ ꯏꯃꯥꯅ ꯑꯗꯨꯝ ꯇꯧꯕꯤꯔꯣ꯫ ꯊꯥꯖ, ꯐꯠꯇꯕ ꯊꯕꯛꯇꯤ ꯍꯥꯟꯅꯗꯒꯤ ꯇꯧꯔꯛꯑꯦ ꯍꯥꯏꯗꯨꯅ ꯃꯈꯥ ꯇꯥꯅ ꯁꯨꯝ ꯇꯧꯊꯒꯗꯕ ꯅꯠꯇꯦ꯫ ꯍꯥꯟꯅ ꯇꯧꯔꯛꯄꯗꯣ ꯍꯧꯖꯤꯛꯇꯤ ꯅꯌꯨꯝ ꯄꯥꯜꯂꯕꯅꯤꯅ ꯍꯣꯡꯗꯣꯛꯄ ꯇꯥꯕꯅꯤ꯫ ꯅꯪꯅ ꯆꯥꯛ ꯊꯣꯡꯗ꯭ꯔꯕꯁꯨ ꯗꯨꯛ ꯊꯥꯎꯃꯩꯗꯨꯗꯤ ꯊꯥꯎ꯫ ꯏꯁꯣꯔꯕꯨ ꯅꯤꯡꯖꯕ ꯑꯁꯤꯅ ꯑꯐꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯅꯨꯄꯤ ꯅꯪꯅ ꯑꯃꯥꯡ ꯑꯁꯦꯡ ꯈꯟꯗ꯭ꯔꯕꯗꯤ ꯅꯄꯨꯔꯣꯏꯕ ꯗꯁꯥ ꯇꯥꯒꯗꯧꯔꯤꯕꯅꯤ꯫ ꯌꯨꯝꯒꯤ ꯃꯧ ꯑꯃ ꯑꯣꯏꯕ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯂꯨꯈ꯭ꯔꯕꯖꯥꯠꯅꯤ꯫ ꯊꯥꯖ, ꯅꯪ ꯏꯃꯥꯅ ꯍꯥꯏꯕꯁꯦ ꯈꯔ ꯏꯜꯂꯨ꯫ ꯏꯃꯥ, ꯑꯩ ꯉꯝꯃꯔꯣꯏ꯫ ꯉꯝꯃꯔꯣꯏ ꯍꯥꯏꯗꯤ ꯉꯝꯃꯔꯣꯏ꯫ ꯀꯅꯥ ꯀꯅꯥꯗꯅꯣ ꯇꯧꯍꯟꯕꯤꯔꯨꯔꯣ꯫ ꯊꯥꯗꯣꯏꯅ ꯊꯥꯖꯕꯨ ꯐꯅ ꯀꯟꯅ ꯁꯦꯝꯗꯣꯛꯅꯕ ꯍꯣꯠꯅꯔꯕꯁꯨ ꯉꯝꯂꯝꯗꯦ꯫ ꯃꯅꯤꯊꯣꯏꯕꯁꯨ ꯃꯥꯒꯤ ꯅꯨꯄꯤ
ꯊꯥꯖꯅ ꯍꯥꯏꯕ ꯑꯗꯨ ꯏꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃ ꯊꯥꯗꯣꯏ ꯀꯩꯊꯦꯜꯗ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯂꯩꯕ ꯆꯠꯂꯝꯃꯤ꯫ ꯊꯥꯗꯣꯏ, ꯅꯪ ꯏꯟꯖꯥꯡ ꯂꯩꯕ ꯂꯥꯛꯏꯔꯣ? ꯍꯣꯏ ꯏꯅꯝꯃ, ꯃꯅꯥ ꯃꯁꯤꯡ ꯈꯔ ꯂꯩꯕ ꯂꯥꯛꯄꯅꯤ꯫ ꯑꯩꯁꯦ ꯅꯪꯉꯣꯟꯗ ꯋꯥꯔꯤ ꯑꯃ ꯇꯝꯅꯤꯡꯕꯅꯤ, ꯀꯨꯏꯔꯕꯅꯤ ꯃꯗꯨꯗ ꯍꯥꯏꯕ ꯉꯝꯗ꯭ꯔꯕ꯫ ꯀꯩ ꯋꯥꯔꯤꯅꯣ ꯏꯅꯝꯃ? ꯊꯥꯗꯣꯏ, ꯅꯪ ꯏꯅꯝꯃꯅ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯁꯦ ꯂꯥꯟꯅꯗꯤ ꯂꯧꯒꯅꯨ꯫ ꯏꯅꯝꯃ, ꯑꯩꯅ ꯀꯔꯤꯒꯤ ꯂꯥꯟꯅ ꯂꯧꯗꯣꯏꯅꯣ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ꯫ ꯀꯩꯊꯦꯜ ꯐꯝꯕꯤ, ꯂꯩꯀꯥꯏꯒꯤ ꯃꯅꯝ ꯃꯊꯣꯛꯄꯤ ꯑꯗꯨꯅ ꯆꯥꯎꯊꯣꯏꯒꯤ ꯃꯃꯥ ꯃꯆꯥꯅ ꯄꯨꯔꯅꯤꯃꯥꯕꯨ ꯇꯥꯟꯊꯣꯛꯈꯤꯕꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯗꯨꯅ ꯈꯪꯍꯜꯂꯝꯃꯤ꯫ ꯊꯥꯗꯣꯏ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯅꯤꯡꯉꯝꯂꯛꯂꯝꯗꯦ, ꯃꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯑꯃ ꯐꯥꯎꯔꯝꯃꯤ꯫ ꯏꯅꯝꯃ, ꯑꯩꯅ ꯃꯁꯤꯒꯤ ꯋꯥꯔꯤꯁꯦ ꯍꯥꯟꯅ ꯈꯪꯂꯝꯂꯕꯗꯤ ꯌꯨꯝ ꯄꯥꯜꯂꯛꯂꯝꯃꯣꯏ꯫ ꯏꯆꯦ ꯑꯗꯨꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯋꯥꯔꯝꯒꯅꯤ꯫ ꯑꯩꯒꯤ ꯏꯃꯥ ꯑꯃꯗꯤ ꯏꯄꯨꯔꯣꯏꯕꯅ ꯑꯁꯨꯝꯅ ꯐꯠꯂꯝꯂꯣꯏ ꯍꯥꯏꯕꯁꯦ ꯑꯩ ꯊꯥꯖꯔꯨꯗꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯗꯤ ꯌꯥꯝꯅ ꯋꯥꯈꯜ ꯌꯥꯎꯗꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯏꯀꯨꯕꯣꯛꯅ ꯉꯁꯤ ꯐꯥꯎꯕ ꯑꯩꯕꯨ ꯀꯧꯕꯤꯗ꯭ꯔꯤꯕ ꯑꯁꯤꯗꯤ ꯃꯗꯨꯒꯤ ꯑꯣꯏꯔꯦ꯫ ꯑꯩ ꯉꯁꯤꯃꯛ ꯆꯠꯇꯨꯅ ꯏꯃꯥꯒ ꯇꯥꯃꯣꯒꯗ ꯍꯥꯏꯔꯨꯒꯅꯤ꯫ ꯊꯥꯗꯣꯏ, ꯍꯧꯖꯤꯛ ꯍꯥꯏꯗꯨꯅꯁꯨ ꯀꯔꯤꯃꯇ ꯀꯥꯟꯅꯔꯣꯏ꯫ ꯏꯅꯝꯃ ꯋꯥ ꯍꯥꯏꯒꯦ, ꯅꯣꯡꯃ ꯃꯇꯥꯡ ꯆꯥꯕ ꯃꯇꯝ ꯑꯃꯗꯤ ꯂꯥꯛꯈꯤꯅꯤ, ꯃꯗꯨꯗ ꯅꯪꯅ ꯋꯥꯔꯤ ꯄꯨꯝꯕ ꯄꯨꯊꯣꯛꯇꯨꯅ ꯅꯅꯦꯝꯄꯣꯛꯀ ꯅꯄꯨꯔꯣꯏꯕꯒ ꯋꯥꯈꯜ ꯇꯥꯅꯅꯕ ꯍꯥꯏꯗꯨꯅ ꯅꯆꯦꯒ ꯃꯆꯥ ꯑꯅꯤꯒꯗꯣ ꯂꯧꯁꯤꯟꯕꯤꯌꯨ꯫ ꯏꯅꯝꯃꯅ ꯅꯪꯒꯤ ꯄꯨꯛꯆꯦꯜ ꯈꯪꯕꯅ ꯍꯥꯏꯕꯅꯤ꯫ ꯅꯪꯅ ꯅꯆꯦꯒ ꯅꯆꯥꯁꯤꯡ ꯑꯗꯨꯒ ꯂꯧꯁꯤꯟꯕꯤꯗ꯭ꯔꯕꯗꯤ ꯀꯅꯥꯅ ꯂꯧꯁꯤꯟꯕꯤꯒꯅꯤ? ꯏꯅꯝꯃ, ꯑꯩ ꯁꯣꯏꯗꯅ ꯏꯆꯦꯒ ꯏꯆꯥꯅꯨꯄꯤ ꯑꯅꯤꯒ ꯂꯧꯁꯤꯟꯒꯅꯤ꯫ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ꯫ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯊꯥꯗꯣꯏꯅ ꯆꯥꯎꯊꯣꯏꯒꯤ ꯏꯃꯨꯡꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯈꯪꯕ ꯉꯝꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯥꯅ ꯍꯥꯏꯗꯣꯛꯂꯝꯗꯦ, ꯃꯇꯝ ꯆꯥꯕ ꯑꯃ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯤꯠꯀꯣꯏꯅ ꯂꯧ ꯏꯪꯈꯣꯜ ꯄꯨꯝꯕ ꯃꯁꯨꯅꯨꯄꯥꯒꯤ ꯃꯤꯡꯗ ꯄꯥꯟꯁꯤꯜꯂꯝꯃꯤ꯫ ꯃꯁꯤꯅ ꯍꯧꯖꯤꯛꯇꯤ ꯃꯁꯨꯅꯨꯄꯥ ꯑꯃꯗꯤ ꯊꯥꯖꯅ ꯂꯧ ꯏꯪꯈꯣꯜ ꯄꯨꯝꯕ ꯌꯣꯟꯊꯣꯛꯇꯨꯅ ꯀꯔꯕꯥꯔ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯂꯣꯏꯅ ꯃꯥꯡꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯊꯥꯖꯅ ꯊꯕꯛ ꯁꯨꯅꯤꯡꯃꯟꯗ꯭ꯔꯗꯨꯅ ꯃꯅꯤꯊꯣꯏꯕꯗ ꯏꯟꯁꯤꯟꯗꯨꯅ ꯃꯄꯥꯝꯗ ꯄꯨꯈꯤꯅꯕ ꯇꯧꯔꯝꯃꯤ꯫ ꯃꯁꯤꯅ ꯍꯧꯖꯤꯛꯇꯤ ꯌꯨꯝꯒꯤ ꯏꯔꯥꯡ ꯊꯣꯛꯄ ꯍꯧꯔꯝꯃꯤ꯫ ꯃꯅꯤꯊꯣꯏꯕ, ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ? ꯑꯗꯨꯛ ꯌꯥꯝꯅ ꯌꯥꯝꯈ꯭ꯔꯕ ꯂꯧ ꯏꯪꯈꯣꯜ ꯃꯌꯥꯝ ꯑꯗꯨꯕꯨ ꯃꯤꯉꯣꯟꯗ ꯂꯣꯏꯅ ꯌꯣꯟꯊꯣꯛꯂꯝꯂꯤꯕꯁꯤꯕꯨ ꯀꯔꯤ ꯃꯔꯝꯒꯤꯅꯣ? ꯕꯥꯕꯥ, ꯑꯩꯈꯣꯏꯁꯨ ꯀꯔꯕꯥꯔ ꯇꯧꯗꯨꯅ ꯌꯨꯝ ꯑꯁꯤꯒꯤ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯔꯨꯕꯅꯤ, ꯑꯗꯨꯕꯨ ꯀꯔꯕꯥꯔ ꯑꯗꯣ ꯃꯥꯏ ꯄꯥꯛꯄ ꯉꯝꯍꯧꯗ꯭ꯔꯗꯨꯅ ꯃꯥꯡꯂꯦ꯫ ꯃꯁꯤꯕꯨ ꯑꯩꯒꯤ ꯏꯔꯥꯜ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯊꯥꯖꯈꯣꯏꯗ ꯂꯩꯔꯨꯔꯒꯦ꯫ ꯃꯅꯤꯊꯣꯏꯕ, ꯅꯪꯅ ꯀꯔꯤꯒꯤ ꯅꯨꯄꯤ ꯃꯌꯨꯝꯗ ꯂꯩꯔꯨꯒꯗꯧꯔꯤꯕꯅꯣ? ꯅꯪꯅ ꯌꯨꯝ ꯑꯁꯤꯒꯤ ꯄꯤꯕꯥꯅꯤ, ꯅꯪꯒꯤ ꯅꯃꯥ ꯅꯄꯥ ꯑꯃꯗꯤ ꯏꯕꯣꯛ ꯅꯪꯅ ꯌꯣꯛꯄꯤꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯅꯪ ꯆꯠꯄ ꯌꯥꯔꯣꯏꯀꯣ? ꯏꯕꯣ, ꯑꯩ ꯉꯝꯃꯣꯏ꯫ ꯅꯣꯏ ꯃꯌꯥꯝꯒꯤ ꯃꯊꯤ ꯃꯀꯨꯡ ꯄꯨꯕ ꯑꯝꯇ ꯉꯝꯃꯔꯣꯏ꯫ ꯅꯈꯣꯏꯁꯨ ꯅꯈꯣꯏꯅ ꯊꯣꯛꯄ ꯍꯤꯡꯖꯍꯧꯔꯣ꯫ ꯑꯩ ꯍꯧꯖꯤꯛꯇꯤ ꯊꯥꯖꯈꯣꯏꯗ ꯂꯩꯔꯨꯔꯅꯤ꯫ ꯃꯅꯤꯊꯣꯏꯕ, ꯅꯪꯕꯨ ꯆꯥꯎꯅꯅꯕ ꯌꯣꯛꯂꯨꯕꯒꯤ ꯃꯍꯩꯔꯥ ꯅꯪꯅ ꯉꯁꯤ ꯉꯥꯡꯂꯤꯕ ꯃꯌꯥꯝ ꯑꯗꯣ? ꯏꯃꯥ, ꯑꯩꯅ ꯉꯥꯡꯂꯤꯕꯁꯤꯗ ꯀꯔꯤ ꯑꯁꯣꯏꯕ ꯌꯥꯎꯔꯒꯦ? ꯑꯩꯅ ꯍꯥꯏꯁꯦ ꯑꯩꯒꯤ ꯆꯥꯎꯊꯣꯛꯆꯅꯅꯕꯅꯤ꯫ ꯅꯈꯣꯏꯒꯤ ꯃꯊꯤ ꯃꯀꯨꯡ ꯄꯨꯗꯨꯅ ꯂꯩꯔꯒ ꯑꯩ ꯀꯔꯝꯕ ꯃꯇꯝꯗ ꯆꯥꯎꯊꯣꯛꯇꯣꯏꯅꯣ? ꯑꯩ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃꯒ ꯂꯣꯏꯅꯅ ꯅꯨꯄꯤ ꯃꯄꯥꯝꯗ ꯆꯠꯇꯨꯅ ꯂꯩꯔꯨꯔꯅꯤ꯫ ꯃꯅꯤꯊꯣꯏꯕ, ꯅꯃꯥ ꯅꯄꯥꯕꯨ ꯌꯣꯛꯄꯤ ꯊꯥꯛꯄꯤꯕ ꯍꯥꯏꯕꯁꯦ ꯅꯪꯒꯤ ꯅꯊꯧꯅꯤ꯫ ꯅꯪꯕꯨ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯅ ꯆꯥꯎꯅꯅꯕ ꯌꯣꯛꯂꯛꯄꯗ ꯑꯋꯥꯕ ꯀꯌా ꯑꯃ ꯈꯥꯡꯗꯨꯅ ꯅꯪꯕꯨ ꯆꯥꯎꯕ ꯁꯔꯦꯛ ꯐꯍꯜꯂꯛꯄ ꯍꯥꯏꯕꯁꯦ ꯅꯪ ꯀꯥꯎꯗꯕ ꯐꯩ꯫ ꯏꯃꯥ, ꯃꯗꯨꯗꯤ ꯅꯈꯣꯏꯒꯤ ꯅꯊꯧꯅꯤ꯫ ꯅꯈꯣꯏꯅ ꯌꯣꯛꯄꯤꯅꯤꯡꯗ꯭ꯔꯒꯅ ꯅꯍꯥꯟꯅ ꯍꯥꯠꯇꯣꯛꯄꯤꯔꯝꯕ ꯌꯥꯗꯕ? ꯍꯧꯖꯤꯛꯇꯤ ꯌꯣꯛꯄꯤꯔꯛꯄꯗꯨꯅ ꯑꯩ ꯆꯥꯎꯔꯦ, ꯑꯗꯨꯕꯨ ꯑꯩꯗꯤ ꯅꯈꯣꯏꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯕ ꯉꯝꯂꯣꯏ ꯍꯥꯏꯔꯦꯗꯅ꯫ ꯑꯩ ꯅꯨꯄꯤ ꯃꯄꯥꯝꯗ ꯂꯩꯖꯔꯨꯔꯒꯦ꯫ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯠꯄꯤꯔꯛꯀꯦꯁꯨ ꯈꯟꯕꯤꯔꯅꯨ꯫ ꯑꯣ, ꯅꯪ ꯌꯥꯝ ꯆꯠꯅꯤꯡꯉꯕ ꯅꯠꯇ꯭ꯔꯣ? ꯆꯠꯈ꯭ꯔꯣ ꯆꯠꯂꯣ꯫ ꯅꯪ ꯌꯨꯝꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯆꯪꯉꯛꯄ ꯌꯥꯔꯣꯏ꯫ ꯅꯪꯒꯤ ꯃꯐꯝ ꯑꯁꯤꯗ ꯆꯪꯖꯐꯝ ꯑꯃꯗ ꯂꯩꯇꯦ꯫ ꯆꯠꯂꯣ꯫ ꯄꯥꯕꯅ ꯇꯥꯟꯗ꯭ꯔꯕꯁꯨ ꯑꯩ ꯆꯠꯀꯅꯤ꯫ ꯑꯩ ꯅꯈꯣꯏꯒꯤ ꯌꯨꯝꯁꯤꯗ ꯑꯩ ꯁꯨꯛꯂꯩ ꯂꯩꯅꯤꯡꯗꯦ꯫ ꯃꯅꯤꯊꯣꯏꯕ ꯌꯥꯝꯅ ꯊꯑꯣꯏ ꯎꯁꯤꯠꯇꯅ ꯃꯄꯥ ꯑꯃꯗꯤ ꯃꯕꯣꯛꯇ ꯌꯦꯡꯂꯝꯗꯨꯅ ꯆꯠꯈꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯊꯥꯗꯣꯏꯅ ꯃꯅꯦꯝꯗ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯍꯧꯖꯤꯛꯇꯤ ꯅꯁꯨ ꯅꯨꯄꯥ ꯐꯪꯖꯕꯒꯤ ꯃꯍꯩ ꯆꯥꯕ ꯍꯧꯔꯕ ꯅꯠꯇ꯭ꯔꯣ? ꯅꯈꯣꯏꯅ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗꯅ ꯑꯣꯠꯄꯤ ꯅꯩꯕꯤꯗꯨꯅ ꯏꯆꯦꯕꯨ ꯇꯥꯟꯊꯣꯛꯄꯤꯈꯤꯕꯒꯤ ꯃꯍꯩ ꯉꯁꯤ ꯅꯈꯣꯏꯅ ꯐꯪꯖꯔꯤꯕꯁꯦ꯫ ꯊꯥꯗꯣꯏ, ꯑꯩ ꯉꯁꯤꯗꯤ ꯈꯪꯖꯔꯛꯂꯦ꯫ ꯑꯩꯅ ꯅꯆꯦꯕꯨ ꯏꯆꯥꯅꯨꯄꯤ ꯉꯥꯛꯇ ꯄꯣꯛꯑꯦ ꯍꯥꯏꯗꯨꯅ ꯃꯤꯔꯥꯏꯔꯨꯔꯦ꯫ ꯉꯁꯤꯗꯤ ꯑꯩ ꯄꯨꯝꯅꯃꯛ ꯈꯪꯂꯛꯂꯦ꯫ ꯑꯩ ꯌꯥꯝꯅ ꯅꯤꯡꯉꯝꯃꯛꯇ꯭ꯔꯦ꯫ ꯑꯩꯅ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯒ ꯅꯨꯄꯤꯕꯨ ꯊꯥꯛ ꯍꯟꯊꯅ ꯈꯜꯂꯨꯕ ꯑꯩꯁꯦ ꯀꯌꯥꯗ ꯋꯥꯈꯜ ꯌꯥꯎꯗꯕꯤ ꯑꯃ ꯑꯣꯏꯔꯝꯂꯦ꯫ ꯑꯩꯅ ꯏꯃꯧ ꯅꯨꯄꯤ ꯄꯨꯔꯅꯤꯃꯥꯒꯤ ꯃꯐꯝꯗ ꯆꯥꯎꯔꯕ ꯏꯄꯥꯛ ꯑꯃ ꯂꯪꯖꯔꯨꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯔ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯤꯠꯀꯣꯏ, ꯅꯃꯥ ꯅꯆꯥꯅ ꯇꯧꯖꯔꯨꯕ ꯑꯗꯨꯒꯤ ꯃꯍꯩ ꯐꯪꯖꯔꯕꯅꯤꯅ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯣ?
ꯃꯣꯏ ꯕꯕꯥ, ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ. ꯑꯄꯪꯕꯤ ꯅꯅꯥꯏꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ. ꯏꯄꯨꯔꯣꯏꯕꯅ ꯍꯥꯏꯕ ꯏꯟꯗꯕꯤ ꯑꯣꯏꯔꯨꯕꯅ ꯄꯨꯝꯅꯃꯛ ꯑꯋꯥꯐꯝꯗ ꯇꯥꯔꯤ. ꯄꯥꯕꯨꯡ, ꯅꯆꯥꯕꯨ ꯁꯨꯝꯇ ꯉꯥꯛꯄꯤꯌꯨ. ꯅꯈꯣꯏꯅ ꯑꯩꯉꯣꯟꯗ ꯂꯥꯜꯂꯦ ꯍꯥꯏꯖꯒꯗꯕ ꯅꯠꯇꯦ. ꯑꯩꯒꯤ ꯏꯃꯧ ꯑꯃꯗꯤ ꯏꯁꯨ ꯑꯅꯤꯒꯤ ꯃꯈꯣꯡꯗ ꯀꯣꯟꯗꯨꯅ ꯍꯥꯏꯖꯔꯨꯆꯣ. ꯑꯗꯨꯒ ꯊꯥꯗꯣꯏ, ꯏꯃꯧꯕꯨ ꯕꯕꯥꯅ ꯌꯥꯝꯅ ꯂꯥꯟꯅ ꯂꯧꯔꯨꯏ. ꯍꯧꯖꯤꯛꯇꯤ ꯏꯀꯨꯅ ꯈꯪꯂꯦ. ꯏꯃꯧꯗꯤ ꯌꯨꯝ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯁꯅꯥ ꯑꯣꯏꯔꯝꯃꯤ. ꯕꯕꯥꯅ ꯉꯁꯤꯗꯒꯤ ꯅꯪꯕꯨ ꯂꯧꯁꯤꯜꯂꯕꯅꯤ. ꯕꯕꯥ, ꯅꯃꯧꯅ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤ. ꯅꯃꯧꯁꯨ ꯆꯠꯇꯨꯅ ꯏꯆꯦꯒ ꯏꯆꯥ ꯑꯅꯤꯒ ꯂꯧꯖꯔꯨꯒꯅꯤ. ꯆꯠꯂꯣ ꯆꯠꯂꯣ, ꯅꯈꯣꯏ ꯄꯨꯟꯅ ꯆꯠꯇꯨꯅ ꯅꯆꯦꯒ ꯏꯁꯨ ꯑꯅꯤꯒ ꯄꯨꯗꯨꯅ ꯂꯥꯛꯑꯣ. ꯏꯄꯥ ꯌꯨꯝ ꯑꯁꯤꯗ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯒꯦ. ꯍꯧꯖꯤꯛꯇꯤ ꯃꯤꯠꯀꯣꯏ ꯑꯃꯗꯤ ꯆꯥꯎꯊꯣꯏ ꯋꯥꯈꯜ ꯇꯥꯔꯛꯂꯤ. ꯃꯈꯣꯏꯅ ꯂꯪꯖꯔꯨꯕ ꯃꯔꯥꯜ ꯃꯌꯥꯝ ꯑꯗꯨ ꯈꯪꯖꯔꯛꯇꯨꯅ ꯄꯨꯔꯅꯤꯃꯥ ꯑꯃꯗꯤ ꯃꯆꯥ ꯑꯅꯤꯕꯨ ꯂꯧꯕ ꯆꯠꯂꯝꯃꯤ. ꯄꯨꯔꯅꯤꯃꯥ, ꯑꯩ ꯅꯃꯥꯅꯆꯥ ꯅꯈꯣꯏꯒꯤ ꯅꯐꯝꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ. ꯏꯄꯥꯒꯤ ꯊꯣꯏꯕꯤ, ꯁꯅꯥꯊꯣꯏ, ꯏꯄꯥꯅ ꯅꯈꯣꯏꯕꯨ ꯂꯧꯕ ꯂꯥꯛꯂꯕꯅꯤ. ꯍꯧꯖꯤꯛꯇꯤ ꯅꯄꯥꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ. ꯌꯨꯝꯗ ꯆꯠꯁꯤ ꯂꯥꯛꯑꯣ. ꯏꯃꯧ ꯏꯕꯦꯝꯃ, ꯏꯃꯥꯅ ꯅꯪꯒꯤ ꯅꯐꯝꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ. ꯏꯃꯥꯅ ꯏꯃꯧꯒ ꯏꯁꯨ ꯑꯅꯤꯒꯕꯨ ꯌꯥꯝꯅ ꯋꯥꯍꯟꯈ꯭ꯔꯦ. ꯑꯩꯈꯣꯏ ꯅꯃꯥꯅꯆꯥꯕꯨ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ. ꯂꯦꯝꯕꯤ, ꯏꯆꯦꯅ ꯅꯪꯉꯣꯟꯗ ꯉꯥꯡꯈꯤꯕ ꯃꯌꯥꯝ ꯑꯗꯣ ꯅꯪ ꯅꯆꯦꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ. ꯏꯆꯦ, ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ. ꯑꯩ ꯀꯔꯤꯁꯨ ꯈꯟꯗꯦ. ꯏꯆꯦ ꯍꯣꯏꯅ ꯋꯥꯈꯜ ꯇꯥꯔꯛꯇꯨꯅ ꯅꯆꯥꯅꯨꯄꯤ ꯑꯃꯗꯤ ꯏꯁꯨꯕꯨ ꯂꯧꯕ ꯂꯥꯛꯄꯤꯕꯁꯦ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ, ꯁꯤꯃꯨꯛ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯂꯩꯇ꯭ꯔꯦ. ꯏꯆꯦ, ꯅꯅꯥꯎꯗꯤ ꯍꯥꯟꯅꯁꯨ ꯋꯥꯔꯤ ꯈꯪꯖꯔꯨꯗꯕꯅ ꯏꯆꯦꯒꯤ ꯅꯀꯥꯗ ꯑꯌꯦꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ. ꯑꯗꯨꯕꯨ ꯏꯆꯦ, ꯅꯅꯥꯎꯕꯨ ꯑꯝꯇ ꯅꯨꯡꯁꯤꯕꯤꯗꯨꯅ ꯌꯨꯝꯗꯨꯗ ꯆꯠꯂꯁꯤ. ꯂꯥꯛꯑꯣ, ꯅꯅꯥꯎꯗꯤ ꯏꯄꯥꯝꯗ ꯆꯠꯂꯣ ꯍꯥꯏꯔꯕꯁꯨ ꯆꯠꯆꯈꯤꯒꯦ. ꯏꯆꯦꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕꯗꯣ ꯑꯩ ꯄꯥꯝꯃꯤ ꯏꯆꯦ. ꯊꯥꯗꯣꯏ, ꯅꯪꯅ ꯑꯗꯨꯝꯅ ꯈꯜꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯀꯞꯀꯅꯨ. ꯅꯪꯅ ꯀꯔꯤꯒꯤ ꯅꯄꯥꯝꯗ ꯆꯠꯀꯅꯤ? ꯍꯧꯖꯤꯛꯇꯤ ꯏꯆꯦꯒ ꯑꯩꯈꯣꯏ ꯑꯅꯤꯅ ꯌꯨꯝ ꯑꯃꯒꯤ ꯃꯧ ꯑꯃ ꯑꯣꯏꯃꯤꯟꯅꯗꯨꯅ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯜꯂꯒꯗꯕꯅꯤ. ꯍꯧꯖꯤꯛꯇꯤ ꯄꯨꯔꯅꯤꯃꯥ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤꯗꯨ ꯌꯨꯝꯗ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ. ꯕꯤꯔ ꯃꯃꯧ ꯑꯃꯗꯤ ꯃꯁꯨ ꯑꯅꯤꯕꯨ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ. ꯏꯁꯨ ꯊꯣꯏꯕꯤ, ꯅꯈꯣꯏ ꯂꯥꯛꯏꯗꯅ. ꯄꯨꯄꯨꯅ ꯅꯈꯣꯏꯕꯨ ꯃꯇꯝ ꯁꯥꯡꯅꯗꯒꯤ ꯉꯥꯏꯖꯔꯛꯄꯅꯤ. ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯇꯝ ꯑꯗꯨ ꯌꯧꯔꯛꯂꯤ. ꯄꯨꯄꯨ ꯄꯦꯜꯂꯤ. ꯉꯁꯤ ꯏꯆꯥ ꯏꯃꯧꯅ ꯌꯨꯝ ꯑꯁꯤꯗ ꯂꯦꯡꯗꯅ ꯂꯩꯕꯁꯦ ꯄꯨꯄꯨ ꯄꯦꯜꯂꯤ. ꯕꯥꯕꯥ, ꯅꯃꯧꯅ ꯈꯨꯔꯨꯝꯖꯔꯤ. ꯍꯧꯒꯠꯂꯣ ꯍꯧꯒꯠꯂꯣ. ꯏꯃꯧꯗꯤ ꯃꯇꯤꯛ ꯆꯥꯕꯤ ꯃꯃꯥ ꯑꯃꯅꯤ. ꯅꯪꯅ ꯅꯆꯥ ꯑꯅꯤꯕꯨ ꯑꯐꯕ ꯄꯥꯎꯇꯥꯛ ꯀꯌꯥ ꯇꯥꯛꯄꯤ ꯇꯝꯕꯤꯗꯨꯅ ꯑꯋꯥꯕ ꯀꯌా ꯈꯥꯡꯗꯨꯅ ꯅꯆꯥꯕꯨ ꯁꯦꯝꯖꯕ ꯀꯟꯕ ꯃꯃꯥ ꯑꯃ ꯑꯣꯏꯔꯨꯕꯅ ꯍꯧꯖꯤꯛꯇꯤ ꯅꯆꯥ ꯑꯅꯤꯃꯛ ꯃꯥꯏ ꯄꯥꯛꯄ ꯃꯤꯁꯛ ꯉꯥꯛꯇ ꯑꯣꯏꯔꯤ. ꯉꯁꯤꯗꯒꯤꯗꯤ ꯏꯃꯧ ꯑꯅꯤꯅ ꯌꯨꯝ ꯑꯁꯦ ꯈꯠꯅ ꯆꯩꯅꯕ ꯌꯥꯎꯗꯅ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯕ ꯌꯨꯝ ꯑꯃ ꯑꯣꯏꯍꯟꯁꯤ. ꯃꯣꯏ ꯕꯕꯥ, ꯉꯁꯤꯗꯒꯤ ꯏꯃꯧ ꯑꯅꯤꯒꯤ ꯁꯦꯕꯥ ꯐꯪꯗꯨꯅ ꯑꯋꯥꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ ꯄꯨꯟꯁꯤ ꯍꯥꯏꯕꯗꯣ ꯑꯣꯏꯔꯒꯅꯤꯀꯣ. ꯃꯃꯥ, ꯃꯁꯤꯅꯤ ꯏꯆꯥ ꯏꯃꯧ ꯑꯐꯕ ꯍꯥꯏꯔꯤꯕꯁꯦ. ꯄꯦꯜꯂꯤ. ꯑꯩꯒꯤ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯀꯣꯛꯂꯤ ꯉꯁꯤꯗꯒꯤꯗꯤ. ꯍꯧꯖꯤꯛꯇꯤ ꯕꯤꯔ ꯑꯃꯗꯤ ꯃꯤꯀꯣꯏ ꯃꯃꯧ ꯅꯨꯄꯤ ꯑꯅꯤꯒꯤ ꯁꯦꯕꯥ ꯐꯪꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯝꯃꯤ. ꯊꯣꯏꯕꯤ ꯑꯃꯗꯤ ꯁꯅꯥꯊꯣꯏꯅ ꯁꯦꯜ ꯀꯌꯥ ꯇꯥꯟꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯏꯒꯤ ꯃꯥꯡꯈ꯭ꯔꯕ ꯂꯧ ꯏꯪꯈꯣꯜ ꯀꯌా ꯂꯩꯁꯤꯟꯕ ꯉꯝꯂꯛꯂꯤ. ꯍꯧꯖꯤꯛꯇꯤ ꯕꯤꯔꯒꯤ ꯏꯃꯨꯡ ꯑꯗꯨ ꯁꯦꯟꯖꯥꯎ ꯄꯥꯏꯕ, ꯂꯧ ꯏꯪꯈꯣꯜ ꯌꯥꯝꯅ ꯂꯩꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ.